ꯍꯧꯖꯤꯛ kim-soo ꯃꯁꯥꯗ ꯃꯄꯤ ꯑꯃꯠꯇ ꯌꯥꯎꯗꯅ ꯄ꯭ꯂꯥꯁꯇꯤꯛ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯂꯤ꯫ ꯃꯈꯣꯏꯗ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯀ꯭ꯌꯥꯡ-ꯆꯣꯜꯅ ꯁꯔꯥꯛ ꯇꯝꯒꯗꯧꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤ ꯑꯗꯨꯒ ꯖꯥꯡ-ꯁꯨꯅ ꯃꯍꯥꯛꯄꯨ ꯀꯟꯕꯤꯅꯕ ꯃꯍꯥꯛꯁꯦ ꯃꯤꯔꯣꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯉꯁꯤ ꯄꯨꯖꯔꯛꯂꯤꯕ ꯐꯤꯂꯝ ꯑꯁꯤꯗꯤ 2010ꯗ ꯔꯤꯂꯤꯖ ꯇꯧꯈꯤꯕ ꯁꯥꯎꯊ ꯀꯣꯔꯤꯌꯟ ꯊ꯭ꯔꯤꯂꯔ ꯑꯦꯛꯁꯟ ꯃꯨꯚꯤ I Saw the Devil꯫ ꯐꯤꯂꯝ ꯑꯁꯤ IMDb ꯔꯦꯇꯤꯡꯗ 7.8ꯀꯤ ꯔꯦꯇꯤꯡ ꯐꯪꯂꯤ ꯑꯗꯨꯒ Rotten Tomatoesꯗꯨꯅ 82%ꯒꯤ ꯔꯦꯇꯤꯡ ꯐꯪꯂꯤꯕ ꯐꯤꯂꯝ ꯑꯃꯅꯤ꯫ ꯐꯤꯂꯝ ꯑꯁꯤꯗ ꯃꯤꯍꯥꯠ ꯃꯤꯄꯨꯟꯒꯤ ꯁꯤꯟ ꯎꯠꯂꯤꯕꯁꯤꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯔꯤꯌꯦꯂꯤꯁꯇꯤꯛ ꯑꯣꯏꯃꯟꯈ꯭ꯔꯦ, ꯃꯥꯟꯃꯟꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯌꯦꯡꯂꯤꯕ ꯚꯥꯕꯣꯛꯁꯤꯡꯗ ꯍꯩꯅꯗꯕ, ꯇꯨꯖꯪꯕ, ꯑꯀꯤꯕ ꯄꯣꯛꯍꯟꯕ ꯉꯝꯂꯤ꯫ ꯑꯗꯨꯅ ꯊꯃꯣꯏ ꯁꯣꯟꯕ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯗꯤ ꯐꯤꯂꯝ ꯑꯁꯤ ꯌꯦꯡꯕꯤꯗꯅꯕ ꯅꯣꯜꯂꯣꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯃꯨꯚꯤ ꯑꯁꯤꯗꯤ ꯃꯃꯥꯡꯗ ꯍꯥꯟꯅꯅ ꯑꯞꯂꯣꯗ ꯇꯧꯖꯈ꯭ꯔꯕ ꯃꯨꯚꯤꯅꯤ, ꯑꯗꯨꯕꯨ ꯕꯦꯛꯒ꯭ꯔꯥꯎꯟ ꯃ꯭ꯌꯨꯖꯤꯛꯀꯤ ꯏꯁꯨ ꯈꯔ ꯂꯩꯕꯗꯒꯤ ꯉꯁꯤ ꯑꯃꯨꯛ ꯍꯟꯅ ꯅꯧꯅ ꯔꯤ-ꯑꯞꯂꯣꯗ ꯇꯧꯖꯕꯅꯤ꯫ ꯍꯥꯟꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯈ꯭ꯔꯕ ꯚꯤꯌꯨꯋꯔꯁꯤꯡꯅ ꯋꯥꯔꯧꯕꯤꯗꯅꯕ ꯏꯀꯣꯛ ꯅꯣꯟꯖꯔꯤ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯧꯕ ꯁꯤꯟꯗ ꯅꯨꯄꯥ ꯑꯃꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯒꯥꯔꯤ ꯑꯃ ꯈꯥꯝꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤꯅ ꯊꯧꯔꯛꯂꯤꯕ ꯒꯥꯔꯤ ꯑꯁꯤ ꯁ꯭ꯀꯨꯜꯒꯤ ꯃꯤꯅꯤ ꯚꯦꯟ ꯑꯃꯅꯤ, ꯑꯗꯨꯒ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯒꯥꯔꯤ ꯑꯁꯤꯅ ꯀꯥꯔ ꯑꯉꯧꯕ ꯑꯃꯅꯤ꯫ ꯀꯥꯔ ꯑꯉꯧꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯃ ꯐꯝꯂꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟꯗ ꯐꯣꯟ ꯇꯧꯗꯨꯅ ꯃꯥꯒꯤ ꯒꯥꯔꯤ ꯑꯁꯤ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯒꯥꯔꯤ ꯆꯤꯡꯅꯕ ꯇꯣꯏ ꯇ꯭ꯔꯛ ꯑꯗꯨ ꯂꯥꯛꯄ ꯉꯥꯏꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯒꯥꯔꯤ ꯌꯥꯗ꯭ꯔꯕꯁꯨ ꯎꯟ ꯇꯥꯕ ꯑꯍꯤꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯛ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯁ꯭ꯀꯨꯜꯒꯤ ꯃꯤꯅꯤ ꯕꯁ ꯊꯧꯕ ꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯀꯥꯔ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯒꯥꯔꯤꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯇꯛ ꯇꯛ ꯊꯤꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯤꯡꯁꯦꯜ ꯑꯗꯨ ꯈꯖꯤꯛ ꯂꯩꯊꯔꯒ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯗꯨꯗ ꯐꯣꯟ ꯑꯗꯨ ꯉꯥꯏꯍꯥꯛ ꯄꯥꯏꯈꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯒꯥꯔꯤꯒꯤ ꯆꯀꯥ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯣꯏ, ꯒꯥꯔꯤꯒꯤ ꯇꯌꯥꯔ ꯑꯁꯤ ꯍꯣꯔꯦ, ꯑꯗꯨꯕꯨ ꯒꯥꯔꯤ ꯆꯤꯡꯅꯕ ꯇꯣ ꯇ꯭ꯔꯛ ꯑꯗꯨ ꯂꯥꯛꯂꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯎꯟ ꯃꯔꯛ ꯑꯁꯤꯗ ꯇꯣ ꯇ꯭ꯔꯛ ꯂꯥꯛꯄ ꯈꯔ ꯀꯨꯏꯅ ꯆꯪꯒꯅꯤ, ꯃꯍꯥꯛ ꯌꯦꯡꯕꯤꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯁꯤ kim-soo ꯀꯧꯏ, ꯗꯤꯇꯦꯛꯇꯤꯚ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯗ꯭ꯌꯨꯇꯤ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟꯒꯤ ꯒꯥꯔꯤꯒꯤ ꯆꯀꯥ ꯌꯥꯗꯕꯗꯨꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ꯫ ꯃꯍꯥꯛꯅ ꯀꯥꯔ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯀꯅꯨ, ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯂꯩꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯖꯥꯡ-ꯁꯦꯒꯤ ꯕꯔꯊꯗꯦꯁꯨ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯣꯐꯤꯁꯇꯒꯤ ꯋꯥꯔꯤ ꯁꯥꯕ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯋꯥꯁꯔꯨꯝꯗ ꯆꯪꯁꯤꯜꯂꯒ ꯃꯍꯥꯛꯅ ꯃꯥꯒꯤ ꯒꯔꯜꯐ꯭ꯔꯦꯟꯒꯤꯗꯃꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯐꯣꯟ ꯑꯗꯨꯗ ꯏꯁꯩꯁꯨ ꯁꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯕꯔꯊꯗꯦ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯍꯥꯛꯅ ꯁꯨꯇꯤ ꯂꯧꯕ ꯉꯝꯗꯕꯒꯤꯁꯨ ꯃꯍꯥꯛ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯃꯤꯡꯁꯦꯜ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯒꯥꯔꯤ ꯇꯌꯥꯔ ꯑꯁꯤꯗꯤ ꯄꯨꯔꯥ ꯌꯥꯗ꯭ꯔꯦ, ꯁꯤꯟꯗꯣꯛꯇ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛ ꯒꯥꯔꯤ ꯆꯤꯡꯅꯕ ꯇꯣ ꯇ꯭ꯔꯛꯇꯨ ꯑꯗꯨꯃꯛ ꯉꯥꯏꯖꯔꯒꯦ ꯍꯥꯏꯔꯒ ꯈꯔ ꯆꯤꯡꯊꯔꯛꯏꯕ ꯒꯥꯔꯤꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨ ꯂꯩꯈꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯗꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯀꯣꯌꯦꯡ ꯀꯣꯌꯦꯡ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯖꯥꯡ-ꯁꯦꯗꯨ ꯈꯔ ꯍꯩꯅꯗꯕꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯆꯠꯈ꯭ꯔꯕꯁꯨ ꯒꯥꯔꯤ ꯑꯗꯨꯗꯤ ꯊꯧꯗꯕꯤꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯖꯥꯡ-ꯁꯦꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛꯅ ꯆꯠꯈ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯒꯤ ꯍꯦꯗꯂꯥꯏꯠ ꯑꯗꯨ ꯑꯞ ꯊꯥꯜꯂꯨꯔꯦ꯫ ꯑꯞ ꯍꯦꯛ ꯊꯥꯜꯂꯨꯕ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗ ꯅꯨꯄꯥ ꯑꯗꯨꯅ ꯅꯥꯀꯟꯗꯒꯤ ꯃꯍꯥꯛꯀꯤ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯅꯨꯡꯊꯪꯅ ꯊꯣꯝꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯤꯅ ꯄꯦꯁꯦꯟꯖꯔ ꯁꯥꯏꯠꯀꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯂꯒ ꯆꯦꯟꯒꯦ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯄ ꯌꯥꯔꯝꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯒꯥꯔꯤ ꯈꯥꯝꯕ ꯃꯇꯝꯗ ꯐꯦꯟꯁꯤꯡꯗ ꯌꯥꯝꯅ ꯅꯛꯅ ꯈꯥꯝꯖꯤꯜꯂꯨꯕꯒꯤꯅꯤ꯫ ꯊꯣꯡ ꯑꯗꯨ ꯊꯨꯒꯥꯏꯔꯒ ꯅꯨꯄꯥ ꯑꯗꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯖꯥꯡ-ꯁꯦꯒꯤ ꯃꯀꯣꯛꯇ ꯅꯨꯡꯊꯪ ꯑꯗꯨꯅ ꯊꯣꯝꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯖꯥꯡ-ꯁꯦꯒꯤ ꯋꯥꯟꯊꯔꯕ ꯏ ꯇꯩꯔꯕ ꯃꯁꯥ ꯑꯗꯨꯕꯨ ꯎꯟ ꯃꯊꯛ ꯑꯗꯨꯗ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯃꯥꯒꯤ ꯒꯥꯔꯤꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯅꯤꯡꯉꯥꯏꯒꯤ ꯃꯁꯛꯅꯤ꯫ ꯖꯥꯡ-ꯁꯣ ꯑꯁꯤ ꯍꯧꯖꯤꯛ ꯄ꯭ꯂꯥꯁꯇꯤꯛ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯐꯤ ꯃꯔꯣꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯅꯥꯝꯃꯕꯨꯅ ꯌꯣꯠꯂꯤ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯎꯈꯣꯡꯗ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯔꯤꯕ ꯊꯥꯡ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯒ ꯖꯥꯡ-ꯁꯣꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯂꯝꯃꯤ꯫ ꯖꯥꯡ-ꯁꯣ ꯒ꯭ꯌꯥꯟ ꯇꯥꯏ ꯍꯥꯏꯖꯕꯇꯅꯤ, ꯃꯁꯥ ꯄꯨꯝꯕ ꯂꯦꯡꯑꯣꯠꯄ ꯀꯔꯤꯁꯨ ꯉꯝꯂꯝꯗꯦ, ꯑꯗꯨꯒ ꯌꯥꯝꯅ ꯋꯥꯅ ꯃꯍꯥꯛꯄꯨ ꯍꯥꯠꯄꯤꯒꯅꯨ, ꯃꯍꯥꯛꯄꯨ ꯀꯟꯕꯤꯌꯨ, ꯃꯔꯝꯗꯤ ꯃꯍꯥꯛ ꯃꯤꯔꯣꯜꯂꯦ, ꯄ꯭ꯔꯦꯒꯅꯦꯟꯠ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯖꯔꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯁꯨ ꯇꯥꯗꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯅꯥꯜꯂꯗꯨꯅ ꯅꯍꯥꯛꯀꯤ ꯁ꯭ꯀꯤꯟ ꯑꯁꯤꯗꯤ ꯌꯥꯝꯅ ꯊꯣꯠꯂꯤ, ꯑꯗꯨꯅ ꯑꯩꯅ ꯍꯣꯔꯦꯟ ꯀꯛꯄꯗ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯖꯥꯡ-ꯁꯣꯕꯨ ꯍꯥꯠꯇꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯡ ꯃꯈꯨꯠ ꯃꯀꯛ ꯃꯀꯛ ꯀꯛꯊꯠꯇꯨꯅ ꯃꯍꯥꯛꯀꯤ ꯕꯣꯛꯁ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩꯗ ꯖꯥꯡ-ꯁꯣꯒꯤ ꯑꯦꯡꯒꯦꯖꯃꯦꯟꯠ ꯔꯤꯡ ꯑꯗꯨ ꯇꯥꯔꯛꯇꯨꯅ ꯗ꯭ꯔꯦꯟ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯜꯂꯝꯃꯤ꯫ ꯃꯈꯣꯟ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯅꯥꯀꯟꯗ ꯑꯣꯟꯊꯣꯛꯇꯨꯅ ꯀꯣꯏꯌꯦꯡ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯎꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯗꯨ ꯃꯈꯥ ꯆꯠꯊꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯖꯥꯡ-ꯆꯣꯜ ꯀꯧꯏ, ꯁꯥꯏꯀꯣꯄꯥꯠ ꯁꯤꯔꯤꯌꯦꯜ ꯀꯤꯂꯔ ꯑꯃꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯃꯁꯨꯡ ꯃꯆꯥꯕꯨ ꯍꯨꯟꯇꯣꯛꯂꯝꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯤꯍꯥꯠꯐꯝ ꯑꯣꯏꯗꯨꯅ ꯂꯩꯔꯛꯂꯤꯕ ꯅꯨꯄꯥꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯑꯁꯨꯝ ꯁꯥꯟꯅꯕ ꯊꯣꯛꯂꯛꯄꯗ ꯅꯥꯄꯤ ꯃꯔꯛꯇ ꯆꯩꯔꯪ ꯑꯃ ꯇꯥꯔꯤꯕꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯤꯒꯤ ꯃꯅꯥ ꯑꯀꯛꯄ ꯌꯥꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯀꯧꯁꯤꯟꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ꯫
ꯍꯧꯖꯤꯛ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯃꯌꯥꯝ ꯆꯪꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯗꯨꯒ ꯃꯇꯝ ꯑꯁꯤ ꯅꯨꯃꯤꯠꯁꯨ ꯇꯥꯁꯜꯂꯛꯂꯕꯅꯤ ꯈꯔ ꯑꯃꯅ ꯃꯐꯝ ꯑꯗꯨꯒ ꯇꯥꯏꯅꯕꯗ ꯆꯦꯜꯂꯤꯕ ꯏꯆꯦꯜ ꯑꯗꯨꯗ ꯀꯨꯝꯊꯗꯨꯅ ꯌꯦꯡꯂꯤ ꯇꯟꯖꯥ ꯑꯁꯤꯗ ꯆꯤꯞ ꯖꯥꯡ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯨꯗ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯊꯤꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅꯤ ꯃꯍꯥꯛ ꯆꯍꯤ 30 ꯁꯨꯝꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯔꯝꯕꯗꯒꯤ ꯔꯤꯇꯥꯌꯔ ꯇꯧꯗꯨꯅ ꯂꯩꯔꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯃꯍꯥꯛ ꯂꯥꯛꯄ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯗ꯭ꯌꯨꯇꯤ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤꯕ ꯆꯤꯐ ꯑꯣ ꯌꯥꯎꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯈꯥꯝꯂꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯆꯤꯐ ꯑꯣꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯀꯔꯤꯁꯨ ꯀꯟꯐꯥꯔꯝ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ ꯑꯗꯨꯅ ꯄꯥꯈꯠꯈꯤꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯆꯤꯞ ꯖꯥꯡ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯖꯗꯨꯅ ꯐꯥꯊꯖꯔꯝꯃꯤ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯀꯤꯝ-ꯁꯣꯁꯨ ꯒꯥꯔꯤ ꯑꯃ ꯌꯥꯡꯅ ꯊꯧꯔꯗꯨꯅ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ ꯍꯧꯖꯤꯛ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯃꯅ ꯏꯁꯤꯡ ꯏꯆꯦꯜ ꯑꯗꯨꯗ ꯇꯣꯔꯆꯂꯥꯏꯠ ꯑꯃ ꯄꯥꯏꯗꯨꯅ ꯁꯨꯝ ꯊꯤꯗꯨꯅ ꯂꯥꯛꯄꯗ ꯃꯤꯒꯤ ꯃꯀꯣꯛ ꯃꯥꯟꯕ ꯑꯃ ꯎꯔꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯁꯦꯅꯤꯌꯔ ꯗꯤꯇꯦꯛꯇꯤꯚ ꯑꯗꯨ ꯀꯧꯁꯤꯟꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ ꯑꯗꯨꯒ ꯗꯤꯇꯦꯛꯇꯤꯚ ꯑꯗꯨꯅ ꯍꯥꯏꯗꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗ ꯃꯍꯥꯛꯅ ꯇꯞꯅ ꯍꯥꯏꯗꯣꯛꯂꯨꯔꯦ ꯀꯤꯒꯟꯕ ꯊꯃꯣꯏ ꯁꯣꯟꯕ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤ ꯆꯥꯛꯁꯤꯟꯕꯤꯌꯨ ꯈꯣꯡꯖꯦꯜ ꯇꯞꯅ ꯆꯦꯜꯂꯤꯕ ꯏꯆꯦꯜ ꯑꯗꯨꯅ ꯇꯞꯅ ꯍꯨꯝꯊꯔꯛꯄꯗꯒꯤ ꯃꯤꯒꯤ ꯃꯀꯣꯛ ꯑꯗꯨ ꯇꯞꯅ ꯑꯣꯟꯊꯔꯛꯇꯨꯅ ꯃꯃꯥꯏ ꯑꯗꯨ ꯍꯥꯏꯗꯣꯔꯛꯂꯦ ꯑꯗꯨꯒ ꯈꯨꯝꯖꯤꯜꯂꯝꯕ ꯃꯁꯝꯁꯤꯡ ꯑꯗꯨ ꯍꯥꯡꯗꯣꯛꯈꯤꯔꯝꯃꯤ ꯎꯔꯤꯕ ꯁꯛꯐꯝ ꯑꯁꯤ ꯖꯥꯡ-ꯁꯨꯒꯤ ꯑꯀꯛꯄ ꯃꯀꯣꯛ ꯑꯗꯨꯅꯤ ꯃꯗꯨ ꯎꯔꯨꯕꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨ ꯑꯣꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯣꯝꯁꯤꯟꯗꯨꯅ ꯃꯈꯥ ꯇꯥꯅ ꯊꯤꯔꯝꯃꯤ ꯃꯌꯥꯝ ꯆꯦꯟꯁꯤꯟꯅꯈꯤꯕ ꯑꯗꯨꯗ ꯆꯤꯞ ꯖꯥꯡꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯤꯡ ꯀꯧꯔꯗꯨꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯃꯌꯥꯝꯅ ꯉꯥꯛꯇꯨꯅ ꯃꯍꯥꯛꯄꯨꯗꯤ ꯆꯪꯍꯜꯂꯝꯗꯦ ꯑꯀꯛꯄ ꯃꯀꯣꯛ ꯑꯗꯨ ꯕꯣꯛꯁ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯄꯨꯊꯣꯔꯛꯄꯗ ꯅꯥꯟꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯨꯁꯟꯕꯗꯒꯤ ꯃꯀꯣꯛ ꯑꯗꯨ ꯂꯩꯃꯥꯏꯗ ꯑꯣꯟꯊꯔꯤꯕꯁꯤ ꯀꯤꯝ-ꯁꯣꯒꯤ ꯃꯃꯥꯡꯃꯛꯇꯗꯅꯤ ꯀꯤꯝ-ꯁꯣ ꯍꯧꯖꯤꯛ ꯑꯁꯤꯕ ꯑꯃꯒꯨꯝꯅ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯈꯟꯗꯨꯅ ꯌꯦꯡꯕꯤꯌꯨ ꯃꯍꯥꯛꯀꯤ ꯃꯆꯥꯒꯤ ꯃꯃꯥ ꯑꯣꯏꯔꯛꯀꯗꯕꯤ ꯏꯟꯒꯦꯖꯁꯨ ꯇꯧꯔꯕꯤ ꯑꯗꯨꯒ ꯃꯤꯔꯣꯜꯂꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯃꯉꯛꯁꯝ ꯀꯞꯇꯨꯅ ꯍꯥꯠꯂꯝꯂꯕꯗ ꯅꯨꯄꯥꯗꯨꯅ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ ꯀꯤꯝ-ꯁꯣ ꯃꯃꯤꯠꯃꯛꯅ ꯎꯔꯕꯁꯤ ꯐꯥꯎꯕ ꯃꯍꯥꯛ ꯃꯁꯥꯅ ꯊꯥꯖꯕ ꯉꯝꯖꯔꯝꯗꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯆꯤꯞ ꯖꯥꯡ ꯐꯥꯟ ꯑꯃꯗ ꯐꯝꯗꯨꯅ ꯆꯨꯔꯨꯞ ꯊꯛꯂꯤ ꯌꯦꯡꯕꯗ ꯃꯥꯏꯊꯤꯔꯕ ꯅꯤꯡꯕ ꯀꯥꯏꯔꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯁꯛꯐꯝ ꯑꯣꯏꯅ ꯎꯔꯤ ꯑꯗꯨꯒ ꯀꯤꯝ-ꯁꯣꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯊꯔꯛꯂꯝꯃꯤ ꯆꯍꯤ 30 ꯍꯦꯟꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯥꯛꯂꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯐꯥꯎꯕ ꯀꯟꯕ ꯉꯝꯗꯕꯁꯤ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯕꯗꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯐꯪꯕ ꯉꯝꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯍꯛꯆꯥꯡ ꯐꯥꯎꯕ ꯊꯤꯕ ꯈꯪꯂꯝꯂꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯀꯤꯝ-ꯁꯣꯅ ꯍꯥꯏꯐꯝ ꯈꯪꯂꯛꯇꯗꯨꯅ ꯆꯨꯔꯨꯞ ꯊꯛꯄꯤꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯆꯤꯞ ꯖꯥꯡꯅ ꯀꯤꯝ-ꯁꯣꯒꯤ ꯃꯈꯨꯠ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯃꯍꯥꯛ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯕꯥꯅꯤꯒꯤ ꯃꯇꯧ ꯑꯗꯨ ꯖꯥꯡ-ꯁꯨꯒꯤ ꯃꯅꯥꯎꯅꯨꯄꯤ ꯖꯥꯡ-ꯁꯦꯅ ꯂꯥꯞꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯥꯡ-ꯁꯨꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯤ ꯃꯊꯃꯣꯏ ꯀꯥꯏꯔꯕ ꯀꯤꯝ-ꯁꯣ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯀꯟꯕ ꯉꯝꯈꯤꯗꯕꯗꯨꯒꯤꯗꯃꯛ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯀꯞꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯀꯞꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯐꯝꯗ ꯋꯥꯁꯛꯈꯤꯕꯅꯤ ꯃꯤꯍꯥꯠꯄ ꯑꯗꯨꯃꯛꯁꯨ ꯃꯍꯥꯛꯅ ꯐꯪꯉꯤꯕ ꯑꯋꯥꯕꯁꯤꯃꯛ ꯐꯪꯍꯟꯒꯅꯤ ꯅꯪꯒꯤ ꯆꯩꯅꯥ ꯑꯗꯨꯃꯛ ꯃꯉꯣꯟꯗ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯊꯃꯣꯏ ꯁꯣꯛꯅ ꯋꯥꯁꯛꯈꯤꯕꯅꯤ ꯍꯧꯖꯤꯛ ꯀꯤꯝ-ꯁꯣꯁꯤ ꯃꯍꯥꯛꯀꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔꯗ ꯃꯍꯥꯛ ꯃꯇꯝ ꯈꯔ ꯁꯨꯇꯤ ꯂꯧꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔ ꯆꯤꯞ ꯑꯣꯅ ꯅꯪꯅ ꯄꯥꯝꯕ ꯃꯇꯝ ꯃꯈꯩ ꯄꯣꯊꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯀꯤꯝ-ꯁꯣꯅ ꯁꯨꯞꯅꯒꯤ ꯍꯞꯇꯥ 2ꯒꯤ ꯃꯇꯝ ꯈꯛꯇꯪ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛ ꯀꯤꯝ-ꯁꯣ ꯃꯍꯥꯛꯀ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯃꯗꯒꯤ GPS ꯀꯦꯞꯁꯨꯜ ꯑꯃꯁꯨꯡ GPS ꯇ꯭ꯔꯦꯀꯔ ꯑꯃ ꯂꯧꯔꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯊꯕꯛ ꯑꯁꯤ ꯁꯣꯏꯔꯕꯗꯤ ꯅꯪꯁꯨ ꯑꯩꯁꯨ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯀꯤꯝ-ꯁꯣꯅ ꯀꯩꯁꯨ ꯄꯥꯈꯠꯀꯅꯨ ꯀꯔꯤꯁꯨ ꯑꯁꯣꯏꯕ ꯂꯩꯔꯣꯏ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯣꯐꯤꯁꯥꯔ ꯆꯤꯞ ꯖꯥꯡꯅ ꯀꯤꯝ-ꯁꯣ ꯃꯌꯨꯝꯗ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯃꯤꯍꯥꯠ ꯑꯗꯨꯗ ꯆꯦꯟꯅꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯆꯤꯡꯅꯕ ꯁꯁꯄꯦꯛ 4ꯒꯤ ꯂꯤꯁ ꯄꯤꯔꯝꯃꯤ ꯃꯈꯣꯏꯒꯤ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯎꯠꯂꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯑꯁꯤꯒꯨꯝꯕ ꯀ꯭ꯔꯥꯏꯝꯁꯤꯡꯗ ꯃꯃꯥꯡꯗ ꯆꯦꯟꯅꯈ꯭ꯔꯦ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯄꯨꯂꯤꯁꯇ ꯊꯤꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯂꯩꯈꯤꯗ꯭ꯔꯕꯤ ꯖꯥꯡ-ꯁꯨꯒꯤ ꯃꯅꯥꯎꯅꯨꯄꯤ ꯖꯥꯡ-ꯁꯦ ꯒ꯭ꯔꯣꯁꯔꯤꯒꯤ ꯄꯣꯠꯆꯩ ꯈꯔ ꯂꯩꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯀꯤꯝ-ꯁꯣꯕꯨ ꯆꯥꯛ ꯆꯥꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛ ꯍꯦꯛ ꯂꯥꯛꯄ ꯎꯕꯗ ꯀꯤꯝ-ꯁꯣꯅ ꯄꯤꯔꯛꯂꯤꯕ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯄꯨꯂꯞ ꯊꯨꯞꯆꯟꯗꯨꯅ ꯍꯥꯞꯆꯤꯜꯂꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯖꯥꯡ-ꯁꯦꯗ ꯍꯥꯏꯔꯤꯕ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯎꯍꯟꯅꯤꯡꯂꯝꯗꯦ ꯆꯥꯛ ꯆꯥꯁꯦ ꯍꯥꯏꯕꯗꯨ ꯇꯥꯁꯤꯟꯅꯗꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯁꯁꯄꯦꯛ 4ꯗꯨꯒꯤ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯀꯤꯝ-ꯁꯣꯅ ꯃꯍꯥꯛꯀꯤ ꯐꯣꯟꯗ ꯀꯥꯞꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯁꯁꯄꯦꯛꯁꯤꯡ ꯑꯗꯨ ꯃꯊꯪ ꯑꯃꯃꯝꯇ ꯑꯣꯏꯅ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯕ ꯍꯧꯔꯝꯃꯤ ꯑꯍꯥꯟꯕ ꯁꯁꯄꯦꯛ ꯑꯗꯨ ꯀꯤꯝ-ꯁꯣꯅ ꯃꯌꯨꯝꯃꯛꯇ ꯆꯪꯁꯤꯟꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯐꯨꯒꯥꯏꯔꯝꯃꯤ ꯅꯨꯄꯥ ꯑꯁꯤ ꯁꯣꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯂꯕꯁꯨ ꯋꯥ ꯐꯖꯅ ꯉꯥꯡꯕ ꯉꯝꯂꯝꯗꯦ ꯑꯗꯨꯅ ꯄꯨꯂꯤꯁꯁꯤꯡꯅ ꯃꯉꯣꯟꯗ ꯀꯅꯥꯅ ꯇꯧꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯂꯝꯗꯦ ꯑꯅꯤꯁꯨꯕ ꯁꯁꯄꯦꯛ ꯑꯗꯨꯁꯨ ꯗꯦꯂꯤꯚꯔꯤ ꯕꯣꯏꯅꯤ ꯃꯍꯥꯛꯄꯨꯁꯨ ꯀꯤꯝ-ꯁꯣꯅ ꯑꯗꯨꯃꯛ ꯇꯥꯟꯅꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯐꯨꯒꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯅ ꯖꯥꯡ-ꯁꯨꯕꯨ ꯍꯥꯠꯂꯝꯒꯅꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯃꯠꯇ ꯐꯪꯂꯝꯗꯦ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯩꯅ ꯉꯥꯎꯔꯕ ꯀꯤꯝ-ꯁꯣꯅꯤ ꯑꯗꯨꯅ ꯃꯍꯥꯛ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯔꯝꯗꯦ ꯃꯍꯥꯛꯀꯤ ꯑꯍꯨꯝꯁꯨꯕ ꯁꯁꯄꯦꯛ ꯑꯁꯤ ꯖꯥꯡ-ꯆꯨꯜꯅꯤ ꯑꯁꯦꯡꯕ ꯃꯤꯍꯥꯠꯄ ꯑꯗꯨꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯥꯡ-ꯆꯨꯜ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯁ꯭ꯀꯨꯜ ꯕꯁ ꯒꯥꯔꯤ ꯑꯗꯨ ꯑꯗꯨꯃꯛ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯅꯨꯄꯤ ꯑꯃ ꯒꯥꯔꯤ ꯉꯥꯏꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯔꯝꯃꯤ ꯃꯗꯨ ꯍꯦꯛ ꯎꯕꯗ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯝꯃꯤ ꯑꯗꯨꯒ
ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯊꯦꯡꯂꯦ, ꯕꯁꯁꯤꯡꯁꯨ ꯂꯥꯛꯂꯔꯣꯏ, ꯀꯔꯣꯝꯗ ꯆꯠꯀꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯁꯨꯡꯃꯤꯟ ꯑꯦꯄꯥꯔꯠꯃꯦꯟꯠ ꯂꯣꯝꯗ ꯆꯠꯀꯗꯕꯅꯤ ꯍꯥꯏꯔꯛꯄꯗꯨ ꯇꯥꯕꯗ ꯖꯥꯡ-ꯆꯨꯜꯅꯁꯨ ꯃꯍꯥꯛꯁꯨ ꯑꯗꯣꯝꯗ ꯆꯠꯀꯗꯕꯅꯤ, ꯃꯍꯥꯛ ꯊꯤꯟꯕꯤꯔꯝꯂꯒꯦ, ꯒꯥꯔꯤ ꯂꯥꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯑꯍꯥꯟꯕꯗꯗꯤ ꯌꯥꯅꯤꯡꯂꯝꯗꯕꯅꯤ, ꯑꯗꯨꯕꯨ ꯅꯥꯛꯌꯦꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯒꯥꯔꯤ ꯂꯥꯛꯀꯗꯕꯒꯤ ꯃꯃꯤ ꯎꯔꯛꯇꯕ ꯊꯦꯡꯖꯤꯜꯂꯛꯄ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯃꯍꯥꯛꯁꯨ ꯒꯥꯔꯤ ꯑꯗꯨꯗ ꯑꯗꯨꯝ ꯀꯥꯈꯠꯇꯨꯅ ꯇꯣꯡꯂꯛꯂꯦ꯫ ꯈꯔ ꯊꯧꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯅꯥꯀꯟ ꯑꯣꯟꯗꯨꯅ ꯌꯦꯡꯕ ꯑꯗꯨꯗ ꯀ꯭ꯋꯥꯡ-ꯆꯨꯜꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯀꯩꯁꯨ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒ ꯈꯔ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯅꯅꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯅꯕ ꯃꯑꯣꯡꯗ ꯁꯤꯕꯨ ꯁ꯭ꯀꯨꯜꯒꯤ ꯚꯦꯟ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯨꯔꯦ꯫ ꯀ꯭ꯋꯥꯡ-ꯆꯨꯜꯗꯤ ꯀꯩꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯑꯗꯨꯗ ꯅꯨꯄꯤꯗꯨ ꯈꯔ ꯈꯧꯇꯛ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯀ꯭ꯋꯥꯡ-ꯆꯨꯜꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨꯗ ꯑꯣꯟꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯡꯊꯪ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯡꯊꯪ ꯑꯗꯨ ꯍꯦꯛ ꯐꯪꯕꯒ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯝꯃꯤ, ꯑꯗꯨꯒ ꯅꯨꯡꯊꯪ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯊꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯃꯃꯥꯡꯗ ꯇꯧꯕꯒꯨꯝꯅ ꯅꯨꯄꯤ ꯑꯗꯨꯕꯨꯁꯨ ꯃꯍꯥꯛꯀꯤ ꯃꯐꯝ ꯑꯗꯨꯗ ꯄꯨꯔꯛꯂꯒ ꯃꯐꯤ ꯃꯔꯣꯟ ꯑꯃꯠꯇ ꯌꯥꯎꯍꯟꯗꯅ ꯊꯝꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯊꯧꯔꯤꯅ ꯄꯨꯟꯈꯠꯇꯨꯅ ꯊꯝꯂꯤꯕ ꯑꯆꯧꯕ ꯁꯤꯡꯖꯪ ꯑꯗꯨ ꯊꯥꯗꯔꯛꯇꯨꯅ ꯃꯉꯛꯁꯝ ꯑꯗꯨ ꯀꯛꯊꯠꯇꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯀ꯭ꯋꯥꯡ-ꯆꯨꯜ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯊꯤꯕ, ꯇꯝꯊꯤꯕ, ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯁꯥꯏꯀꯣ-ꯀꯤꯂꯔ ꯑꯃꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯃꯤꯍꯥꯠ ꯑꯗꯨ ꯆꯠꯊꯔꯕ ꯐꯥꯎꯕꯗ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯀꯔꯤꯁꯨ ꯑꯍꯣꯡꯕ ꯎꯔꯝꯗꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯃꯥꯏꯗ ꯃꯁꯝꯗ ꯊꯥꯎ ꯇꯩꯁꯤꯟꯗꯨꯅ ꯒꯤꯇꯔ ꯈꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯤ꯫ ꯍꯧꯖꯤꯛ kim-soo ꯖꯥꯡ-ꯆꯨꯜꯒꯤ ꯃꯌꯨꯝꯗ ꯏꯟꯁꯨꯔꯦꯟꯁ ꯀꯝꯄꯅꯤꯒꯤ ꯃꯤꯁꯛ ꯑꯃ ꯁꯥꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯖꯥꯡ-ꯆꯨꯜꯒꯤ ꯗꯤꯇꯦꯜꯁ ꯑꯀꯨꯞꯄ ꯃꯔꯣꯜ ꯍꯪꯂꯨꯕꯗ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯃꯄꯥ ꯑꯗꯨꯅ ꯖꯥꯡ-ꯆꯨꯜ ꯑꯁꯤ ꯃꯃꯥ-ꯃꯄꯥ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ, ꯃꯆꯥꯕꯨ ꯀꯥꯎꯊꯣꯛꯄ ꯉꯝꯕ ꯃꯤꯁꯛꯅꯤ ꯍꯥꯏꯗꯨꯅ ꯊꯤꯅ ꯆꯩꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯃꯥ ꯑꯗꯨꯅ ꯃꯤ ꯂꯥꯛꯄꯗ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯜꯂꯝꯃꯤ꯫ kim-sooꯅ ꯖꯥꯡ-ꯆꯨꯜꯒꯤ ꯃꯃꯥꯗ ꯃꯍꯥꯛꯀꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯃꯥꯅꯗꯤ ꯃꯉꯣꯟꯗꯗꯤ ꯂꯩꯇꯦ, ꯃꯍꯥꯛꯀꯤ ꯃꯁꯨ ꯅꯨꯄꯥꯗ ꯂꯩꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯁꯨ ꯑꯗꯨ ꯀꯣꯏꯀꯧ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯈꯨꯝꯂꯛꯂꯝꯗꯦ꯫ ꯃꯗꯨꯗ kim-sooꯅ ꯖꯥꯡ-ꯆꯨꯜꯒꯤ ꯐꯣꯇꯣ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯃꯥꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯀ꯭ꯌꯥꯡ-ꯁꯨꯜꯂꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯃꯥꯅ ꯐꯣꯇꯣ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯥꯅꯤ, ꯆꯨꯝꯃꯤ, ꯀ꯭ꯌꯥꯡ-ꯁꯨꯜꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯆꯥꯒꯤ ꯇꯝꯊꯤꯕ ꯃꯥꯟꯕ ꯁꯛꯐꯝ ꯑꯗꯨ ꯎꯕꯗ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯄꯥ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯀ꯭ꯌꯥꯡ-ꯆꯨꯜꯅ ꯂꯩꯈꯤꯗꯕ ꯊꯣꯛꯂꯕꯗꯤ ꯏꯟꯁꯨꯔꯦꯟꯁꯀꯤ ꯄꯩꯁꯥꯗꯨ ꯃꯈꯣꯏꯗ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯃꯥ-ꯃꯆꯥꯒꯤ ꯔꯤꯂꯦꯁꯟ ꯑꯁꯤ, ꯃꯔꯤ ꯑꯁꯤ ꯀꯌꯥ ꯐꯠꯇ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕ ꯂꯣꯏꯔꯗꯨꯅ kim-soona ꯊꯣꯛꯂꯛꯄꯗ ꯖꯥꯡ-ꯆꯨꯜꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯕꯣꯜ ꯀꯥꯎꯗꯨꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯆꯪꯁꯤꯟꯗꯨꯅ ꯃꯄꯥꯒꯤ ꯂꯩꯐꯝ ꯀꯗꯥꯏꯗꯅꯣ ꯍꯪꯂꯨꯕꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ "ꯀꯔꯤꯒꯤꯅꯣ?" ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯨꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ kim-soo ꯀ꯭ꯌꯥꯡ-ꯆꯨꯜꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯃꯤ ꯍꯥꯠꯄ ꯃꯐꯝ ꯑꯣꯏꯔꯤꯕ ꯃꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯣꯠꯂꯤꯕ ꯁꯣ ꯑꯗꯨ ꯐꯛꯀꯥꯏꯗꯨꯅ ꯆꯪꯂꯕ ꯃꯇꯨꯡꯗ ꯏꯃꯨꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯣꯏꯊꯤ ꯊꯤꯕ ꯑꯗꯨꯗ ꯎꯄꯨ ꯃꯅꯨꯡꯗ ꯅꯨꯄꯤꯒꯤ ꯕꯦꯒ, ꯐꯤꯔꯣꯜꯅꯆꯤꯡꯕ ꯀꯌꯥꯃꯔꯨꯝ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯀ꯭ꯌꯥꯡ-ꯆꯨꯜꯅ ꯍꯥꯠꯂꯤꯕꯁꯤ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟꯗ ꯅꯠꯇꯦ, ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯌꯥ ꯑꯃꯁꯨ ꯃꯍꯥꯛꯅ ꯃꯊ꯭ꯋꯥꯏ ꯂꯧꯈ꯭ꯔꯕꯅꯤ꯫ ꯊꯪꯅꯕ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯇꯣꯛꯂꯨꯕꯗꯗꯤ ꯃꯍꯥꯛꯀꯤ ꯃꯤꯍꯥꯠꯐꯝ ꯑꯣꯏꯔꯤꯕ ꯖꯒꯥ ꯑꯗꯨ ꯎꯔꯝꯃꯤ꯫ ꯗ꯭ꯔꯦꯟꯗ ꯇꯥꯁꯟꯈꯤꯕ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟꯒꯤ ꯑꯦꯡꯒꯦꯖꯃꯦꯟꯠ ꯔꯤꯡ ꯑꯗꯨ ꯎꯔꯗꯨꯅ ꯃꯍꯥꯛꯅ ꯇꯞꯅ ꯈꯨꯟꯒꯠꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟꯕꯨ ꯍꯥꯠꯄꯅꯤ, ꯑꯗꯨꯒ ꯊꯤꯔꯛꯂꯤꯕ ꯃꯤꯍꯥꯠꯄ ꯑꯁꯤ ꯃꯍꯥꯛ ꯁꯣꯏꯗ꯭ꯔꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯀ꯭ꯌꯥꯡ-ꯆꯨꯜꯅ ꯃꯍꯥꯛꯀꯤ ꯃꯤꯅꯤ ꯕꯁ ꯑꯗꯨꯗ ꯁ꯭ꯀꯨꯜꯒꯤ ꯁꯥꯇ꯭ꯔꯤ ꯃꯌꯥꯝ ꯑꯃ ꯍꯥꯞꯇꯨꯅ ꯃꯌꯨꯝꯗ ꯊꯤꯜꯂꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯄꯨꯂꯤꯁꯅ ꯀ꯭ꯌꯥꯡ-ꯆꯨꯜꯕꯨ ꯁꯁꯄꯦꯛꯅꯤ ꯍꯥꯏꯅ ꯈꯪꯂꯛꯑꯗꯨꯅ ꯁ꯭ꯀꯨꯜꯗ ꯃꯍꯥꯛꯄꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯁ꯭ꯀꯨꯜꯗ ꯌꯧꯔꯛꯄꯗ ꯃꯍꯥꯛꯅ ꯅꯨꯄꯤꯃꯆꯥꯁꯤꯡ ꯑꯗꯨ ꯃꯌꯨꯝꯗ ꯄꯨꯈ꯭ꯔꯦ ꯈꯪꯂꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯁꯦꯜ ꯐꯣꯟ ꯑꯗꯨꯗ ꯐꯣꯟ ꯇꯧ ꯍꯥꯏꯗꯨꯅ ꯐꯣꯟ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯀ꯭ꯌꯥꯡ-ꯆꯨꯜꯅꯗꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯔꯛꯂꯝꯗꯦ꯫ ꯅꯨꯄꯤꯃꯆꯥꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯌꯨꯝꯗ ꯊꯤꯜꯂꯨꯔꯕ ꯃꯇꯨꯡꯗ ꯑꯔꯣꯏꯕꯒꯤ ꯅꯨꯄꯤꯃꯆꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯎꯏꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯅꯨꯄꯤꯃꯆꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯛꯂꯕ ꯃꯇꯨꯡꯗ ꯅꯨꯄꯤꯃꯆꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯏꯖꯠ ꯃꯥꯡꯍꯟꯒꯦ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯐꯤ ꯃꯔꯣꯟ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯀꯧꯔꯛꯄꯗꯨ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯇꯞꯅ ꯍꯧꯒꯠꯂꯒ ꯃꯩ ꯊꯥꯜꯂꯝꯃꯤ꯫ ꯃꯩꯒꯤ ꯃꯉꯥꯜ ꯃꯊꯪ ꯉꯥꯜꯂꯛꯄ ꯑꯗꯨꯗ kim-soo ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ "ꯅꯪꯕꯨ ꯄꯨꯂꯤꯁꯅꯔꯦ" ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ, ꯑꯗꯨꯒ ꯃꯊꯟꯗ "ꯀꯣꯔꯤꯌꯥ ꯄꯨꯂꯤꯁꯅꯕꯨ ꯑꯩꯕꯨ ꯑꯁꯨꯛ ꯊꯨꯅ ꯐꯥꯕ ꯉꯝꯒꯗ꯭ꯔꯅꯦ" ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯑꯀꯣꯟꯕ ꯊꯥꯡ ꯑꯗꯨ ꯄꯨꯊꯣꯛꯂꯗꯨꯅ kim-soo ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯃꯤꯠ ꯏ ꯀꯥꯔꯕ, ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯩꯅ ꯆꯥꯛꯂꯤꯕ kim-soo ꯍꯩꯁꯤꯡꯂꯕ ꯗꯤꯇꯦꯛꯇꯤꯚ ꯑꯃꯁꯨꯅꯤ, ꯑꯗꯨꯒ ꯊꯥꯡ ꯄꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯀ꯭ꯌꯥꯡ-ꯆꯨꯜꯕꯨ ꯌꯥꯝꯅ ꯂꯥꯏꯅ ꯃꯍꯥꯛꯅ ꯐꯨꯊꯔꯝꯃꯤ꯫ ꯊꯥꯡ ꯑꯀꯣꯟꯕ ꯑꯗꯨꯅ ꯃꯉꯛꯁꯝꯗ ꯊꯝꯂꯗꯨꯅ kim-soona ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯃꯥ ꯃꯃꯤꯠ ꯈꯪꯗꯕ ꯃꯈꯩ ꯏꯍꯤꯡ ꯂꯥꯍꯤꯡ ꯁꯥꯗꯨꯅ ꯐꯨꯒꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠꯁꯨ ꯊꯨꯗꯦꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯁꯤꯖꯤꯟꯅꯕ ꯄ꯭ꯂꯥꯁꯇꯤꯛ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯃꯁꯨꯡ ꯃꯃꯥꯏ ꯈꯨꯝꯖꯤꯜꯂꯗꯨꯅ ꯃꯉꯛꯊꯤ ꯆꯞꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯃꯈꯣꯡ ꯃꯈꯨꯠ ꯐꯤꯗꯤꯡ ꯀꯥꯎꯔꯝꯕ ꯃꯇꯨꯡꯗ ꯀ꯭ꯌꯥꯡ-ꯆꯨꯜ ꯃꯈꯣꯡ ꯀꯥꯎꯔꯝꯕ ꯑꯗꯨ ꯂꯦꯞꯈ꯭ꯔꯦ꯫ ꯃꯗꯨꯗ kim-soona ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯂꯧꯈꯠꯂꯗꯨꯅ ꯃꯃꯥꯏ ꯑꯗꯨꯅ ꯅꯨꯡꯗ ꯁꯨꯖꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯑꯆꯧꯕ ꯅꯨꯡꯗꯨꯝ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯃꯍꯥꯛꯄꯨ ꯅꯨꯡ ꯑꯗꯨꯅ ꯊꯣꯝꯂꯒ ꯍꯥꯠꯂꯒꯦ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯍꯥꯛꯅ ꯄꯥꯏꯔꯝꯕ ꯅꯨꯡ ꯑꯗꯨ ꯊꯥꯗꯈ꯭ꯔꯦ, ꯑꯗꯨꯒ ꯃꯍꯥꯛꯅ ꯉꯁꯥꯏ ꯂꯧꯔꯛꯈꯤꯕ GPS ꯀꯦꯞꯁꯨꯜ ꯑꯗꯨ ꯀ꯭ꯌꯥꯡ-ꯆꯨꯜꯒꯤ ꯃꯌꯥꯗ ꯅꯝꯗꯅ ꯍꯥꯞꯆꯤꯟꯗꯨꯅ ꯌꯣꯠꯁꯤꯜꯍꯜꯂꯝꯃꯤ꯫
Nupi macha adugidamak Kyangchulna tawkhiba kom aduda Kim-soona mahakpu inthaduna thamlamle aduga mahakki manakta paisa kharasu thamlami hojik Kim-soona Kyangchulbu khutakta hatpa pamlamde mahakki girlfriend hatkibagi laman khumnanabigidamak mahakbu khutakta hatpagi mahuta mahakpu tapna otlaga hatke haiduna mahakna ningbagidamak Kyangchulbu thadoklamani mahmadagi nupi macha adu kanbiraga Kim-soo mahmadu thadokduna chatkre Kyangchulna gyan tarakpada mahak kom aduda lerami aduga envelopta paisa mayam ama hapna thanambadu ubada mahagi mafamda tawribasi karino haiba mahak gyan taba ngamlamde aduga mongonda GPS capsule ama yosalhalamne haibajusu mahak khangjaramde tupi ama upsaladuna mahak yumadudagi tholakle aduga lambida gari khamnanaba honarami adubu cheliba taxi sing aduna amata khambiramde aduga taxi amadi magi mamangda khara hentokluraba matungda khamlagle aduga taxi manungduda hanandagi passenger amaga driver amaga yauduna lerami driver asi wakra nganganba mitani aduna Kyangchulda mahakna nahak daw yamna yarabani athengma matam masida taxi ama phanglibase haiduna hairami hojikali nungdangda passenger yamna thoktre aduna aina nungdangda passenger ani phanglibase nangda nate aichu daw yaribani haiduna driver aduna hairami madu tabada Kyangchulna haipet momon toroduna nangbu daw yariba asi hairaga maki thangadu sathoklaga driver aduda handeran thilami aduga passenger nupa adusu mahakna khudakta mahma adumaktada hatokle mahakna dumna torokani haibadi khalaudabani driver aduga passenger aduga di makot hanma phawbun nanglamde gari aduda yaromba airbag ama lokthokduna maduda yaromba firon sing adu mahakna sinarami aduga ichena mada kumthaduna mamame tathoklami asiba masasing adu lamigi chidaida huntoklamlaga mahak gari adu thokduna chatkre Kim-soona GPS tracker adu sinaduna Kyangchulgi matung inarakpada nupa ani du yasi baksa adu thengnarami madu ubada mahaki asawba amukkasu henkatkre mathangi shinda Kyangchul asi mahakna langlakpa gari adu puraduna ahaloreba doctor amagi manakta Kim-soona phubadagi soklaba masa adu yenganba laklami Doctor ahal aduna nangi naha yamna oiri aduna nangi asokpasing asidi yamna thuna pharakani adu football sanabadu khara tapna sano khut tekna sanaba haunade haiduna haiklami aduga mahakki prescription aduda hidak khara iraga mongona piraklami adubu Kyangchulni mahum adudagi chatlo haiba yaramne tuminanba phomduna lerami maduda ahal doctor aduna nangi dayang loire chatlo haiduna hairakpaduda Kyangchulna yamna usitaba mongda aibu nangi nacharo nangna adumaina pangchaida cheiba yaba mira asi hairaga nangi anotu loktho'u haiduna ahal doctor aduda hairami patient amana mongonda adugumba khondada hairakpaduda doctor adu ngaksanaduna yengduna lerami Kyangchulgi body language adu ubada ahal doctor aduna mahaki anob adu lokthoke haina toba tanja adumaktada mahaki nurse adu changlaklami aduga Mr. nangi layang loire prescription adu pubiraklo haiduna hairakami nurse nupi macha aduda mahakna munna yenglami mahaki minyeng aduda nurse nupi macha adu kara hainadaba phawrami aduga doctor aduda onchaladuna ahal loire haiduna mingonda pangchaida chaigano mathangdini nachan adu thugaigani hairamlaga Kyangchul adu thokre countergi ahoba aduda khara cheptharap tawna nurse aduda nang chahi kya surabage haiduna hanglami Kyangchulgi body language amasung mahakna ngangthoraliba khonda aduda nurse nupi adu ngahak tumina yenglami aduga mahak chahi kunitoi sure haiduna haiklami makha tana nangi boyfriend leibra haina hanglami aduga nangi nasak phajabanina boyfriend yamna leramgani haiduna su Kyangchulna hairami patient amana adugumba wangang sangang torokani haibadi nurse nupi adu khaludabani aduga mahakna kiramna aigidi boyfriend khangnaba kanasu laite hairami maduda Kyangchulna sauramna nangi sengonda sanaribra nangumba nasak phajaba nupi amana karigi boyfriend leiroidoribano haiduna hairami Kyangchulgi mataw adu nurse nupi adu yamna hainaramde kijabazu phawrami aduga kina mahaki prescription adu pikhirami Kyangchulna paisa khara langsillamlaga piragleba prescription adu pairaga langtholamne aduga thong adu hangtoktuna thokre nurse nupi macha adu mahak chatkhiba aduda kitang gyan tajana sor hontoklami aduga mathangi ka aduda changlaklami ka manungda changlaklaba matungda kanagumba amma leiba mali khanduna mahakna ontholakpada Kyangchul adu phanamada ka aduda phamduna lerami churup machai ama chingladuna mahakna ka adugi thong adu lonchilami aduga nurse adugi manaktamna sumak laklami nurse adu yamna kina maning halaga asum chakpada ka adugi phanglang yaurami aduga phanglang aduda nga aduna yamna kina leplami aidi ngarang yamna nungaijaramgadabani adubu sono nupa ama lalaga pumnam manghalamne aduna nangi firon sing adu loktho'u haiduna hairami nurse nupi macha adu kari tawgadabage khanglamde aduga tumina adumak yamna kina leptun lerami nurse nupi macha adubu kihanba oina aduga mahak singundani afawu nupa amani aina khanghanbagumna thangnabada leriba glass adu mahakna thugairami aina namaidu thangni yadatringaida nangi fure adu yam thuna loktho'u haiduna hairami maduda nurse nupi adu yamna kamna mahaki fure adu loktho'lam Kyangchuldi adumak yengduna ngairi
ꯃꯈꯥ ꯇꯥꯅ ꯁꯦꯠꯂꯤꯕ ꯐꯤꯁꯤꯡ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯂꯧꯊꯣꯛꯀꯣ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯍꯟꯗꯛꯇꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯀꯞꯅ ꯃꯈꯨꯠ ꯂꯣꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯗꯅꯕ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯀ꯭ꯌꯥꯡꯆꯨꯜꯅ ꯅꯥꯀꯟꯗ ꯑꯣꯟꯗꯨꯅ ꯌꯦꯡꯂꯝꯂꯒ ꯃꯅꯥꯛꯇ ꯂꯩꯕ ꯀꯣꯟ ꯑꯃ ꯄꯥꯏꯗꯨꯅ ꯅꯨꯄꯤ ꯃꯆꯥꯗꯨ ꯇꯝꯅ ꯊꯣꯝꯖꯤꯜꯂꯝꯃꯤ ꯀꯤꯝꯁꯣꯗꯤ ꯀ꯭ꯌꯥꯡꯆꯨꯜꯕꯨ ꯃꯍꯥꯛꯅ ꯍꯥꯞꯈꯤꯕ GPS ꯇ꯭ꯔꯦꯀꯔ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤꯕꯅꯤ ꯑꯗꯨꯒ ꯃꯉꯣꯟꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯂꯩꯔꯤꯕꯅꯤ ꯏꯌꯔꯄꯤꯁ ꯑꯗꯨ ꯍꯥꯞꯆꯤꯜꯂꯨꯕꯗ ꯀ꯭ꯌꯥꯡꯆꯨꯜꯅ ꯉꯥꯡꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛꯁꯨ ꯇꯥꯔꯝꯃꯤ ꯑꯁꯣꯝꯗ ꯀ꯭ꯌꯥꯡꯆꯨꯜꯅ ꯅꯔꯁ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯁꯥ ꯁꯣꯛꯅꯅꯕ ꯏꯖꯠ ꯃꯥꯡꯍꯟꯅꯅꯕ ꯍꯣꯠꯅꯕ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯀꯤꯝꯁꯣ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯥꯌꯔ ꯑꯦꯛꯁꯇꯤꯡꯒ꯭ꯋꯤꯁꯔ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯊꯣꯡꯒꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯕꯥꯅꯤ ꯌꯥꯝꯅ ꯀꯟꯅ ꯐꯨꯅꯔꯝꯃꯤ ꯃꯗꯨꯗ ꯀ꯭ꯌꯥꯡꯆꯨꯜꯅ ꯃꯐꯝ ꯑꯗꯨꯗ ꯇꯔꯦꯝꯕ ꯊꯥꯡ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯀꯤꯝꯁꯣꯗ ꯊꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯀꯤꯝꯁꯣꯅ ꯊꯥꯡ ꯑꯗꯨꯕꯨ ꯃꯈꯨꯠꯃꯛꯅ ꯐꯥꯔꯝꯃꯤ ꯃꯈꯨꯠꯇꯒꯤ ꯏ ꯇꯞ ꯇꯥꯔꯕꯁꯨ ꯊꯥꯡ ꯑꯗꯨ ꯑꯗꯨꯃꯛ ꯐꯥꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯀ꯭ꯌꯥꯡꯆꯨꯜꯅ ꯀꯤꯝꯁꯣꯕꯨ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯤꯝꯁꯣ ꯑꯁꯤꯕꯨꯁꯨ ꯃꯍꯥꯛꯀꯨꯝꯅ ꯑꯉꯥꯎꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯖꯔꯝꯃꯤ ꯀꯤꯝꯁꯣꯅ ꯀ꯭ꯌꯥꯡꯆꯨꯜꯕꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯊꯔꯛꯂꯝꯃꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯔꯁ ꯅꯨꯄꯤ ꯃꯆꯥꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯀꯤꯝꯁꯣꯅ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯈꯥꯝꯂꯝꯃꯤ ꯉꯥꯏꯈꯣ ꯅꯨꯄꯥ ꯑꯁꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇ꯭ꯔꯤꯠꯃꯦꯟ ꯂꯥꯌꯦꯡꯕ ꯗꯔꯀꯥꯔ ꯂꯩꯒꯅꯤ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯀ꯭ꯌꯥꯡꯆꯨꯜ ꯑꯁꯤ ꯈꯨꯗꯛꯇ ꯍꯦꯛꯇ ꯍꯥꯠꯄ ꯄꯥꯝꯂꯝꯗꯦ ꯈꯔ ꯑꯋꯥꯕ ꯄꯤꯗꯨꯅ ꯑꯅꯥꯕ ꯄꯤꯗꯨꯅ ꯑꯣꯠꯂꯒ ꯅꯩꯔꯒ ꯍꯥꯠꯄ ꯄꯥꯝꯕꯅꯤ ꯑꯗꯨꯒ ꯀ꯭ꯌꯥꯡꯆꯨꯜꯗ ꯑꯣꯟꯁꯤꯜꯂꯒ ꯌꯥꯝꯅ ꯁꯣꯟꯕ ꯁꯥꯒꯅꯨ ꯃꯁꯤꯗꯤ ꯍꯧꯕꯗ ꯉꯥꯏꯔꯤꯕꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯄꯨꯟꯁꯤꯗꯤ ꯍꯧꯖꯤꯛ ꯑꯋꯥꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ ꯀ꯭ꯌꯥꯡꯆꯨꯜꯗ ꯐꯝꯖꯤꯜꯂꯒ ꯃꯍꯥꯛꯀꯤ ꯈꯣꯡꯅꯤꯡ ꯑꯗꯨ ꯊꯦꯛꯀꯠꯂꯝꯃꯤ ꯑꯗꯨꯒ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯅꯅꯥ ꯃꯦꯟꯁꯤꯜꯂꯨ ꯑꯗꯨꯒ ꯅꯃꯥꯏ ꯂꯩꯊꯣꯛꯎ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯈꯣꯡꯅꯤꯡꯒꯤ ꯁꯔꯨꯛ ꯑꯗꯨꯗ ꯗꯣꯛꯇꯔꯒꯤ ꯕ꯭ꯂꯦꯗ ꯃꯆꯥ ꯑꯗꯨꯅ ꯊꯤꯡꯖꯤꯜꯂꯒ ꯈꯣꯡꯅꯤꯡꯒꯤ ꯁꯔꯨꯛ ꯑꯗꯨ ꯂꯦꯟꯊꯠꯂꯝꯃꯤ ꯃꯗꯨꯗ ꯀ꯭ꯌꯥꯡꯆꯨꯜ ꯑꯗꯨ ꯅꯥꯕꯅ ꯈꯥꯡꯉꯝꯗꯗꯨꯅ ꯂꯥꯎꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯂꯝꯍꯥꯡ ꯑꯃꯗ ꯀ꯭ꯌꯥꯡꯆꯨꯜ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨꯗ ꯍꯨꯟꯇꯣꯛꯇꯨꯅ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯀ꯭ꯌꯥꯡꯆꯨꯜꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯊꯣꯡꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯀꯨꯝꯊꯔꯛꯂꯝꯃꯤ ꯀ꯭ꯌꯥꯡꯆꯨꯜ ꯑꯁꯤ ꯍꯧꯖꯤꯛ ꯃꯈꯨꯠ ꯑꯣꯏ ꯑꯁꯤ ꯕꯦꯟꯗꯦꯖ ꯌꯦꯠꯂꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯡ ꯌꯦꯠ ꯊꯪꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇ ꯈꯨꯅꯤꯡ ꯀꯛꯊꯠꯂꯝꯕꯒꯤ ꯕꯦꯟꯗꯦꯖ ꯌꯦꯠꯂꯗꯨꯅ ꯆꯠꯄ ꯉꯝꯗꯗꯨꯅ ꯐꯝꯂꯤꯕꯅꯤ ꯀꯤꯝꯁꯣꯅ ꯃꯉꯣꯟꯗ ꯑꯣꯠꯄ ꯑꯗꯨꯗ ꯁꯥꯎꯔꯗꯨꯅ ꯀꯤꯝꯁꯣꯕꯨ ꯄꯜꯂꯗꯨꯅ ꯃꯊꯟꯇ ꯆꯩꯖꯔꯝꯃꯤ ꯑꯗꯨꯒ ꯅꯪꯁꯦ ꯑꯩꯕꯨ ꯐꯨꯅꯕ ꯄꯥꯝꯂꯕ ꯅꯠꯇ꯭ꯔꯥ ꯀꯅꯥꯅ ꯉꯝꯒꯦ ꯌꯦꯡꯅꯔꯁꯤ ꯍꯥꯏꯕꯅꯆꯤꯡꯕ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯀꯤꯝꯁꯣꯅ ꯂꯣꯏꯅꯃꯛ ꯇꯥꯕ ꯐꯪꯂꯤꯕꯅꯤ ꯑꯕꯗꯨ ꯈꯥꯡꯕ ꯑꯗꯨꯗ ꯃꯊꯪꯒꯤ ꯁꯤꯟꯗ ꯀ꯭ꯌꯥꯡꯆꯨꯜ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯇꯦꯖꯣꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯧꯔꯛꯄ ꯒꯥꯔꯤ ꯑꯗꯨ ꯂꯝꯕꯤꯗ ꯍꯨꯟꯗꯣꯛꯇꯨꯅ ꯊꯅꯝꯂꯦ ꯇꯦꯖꯣ ꯃꯍꯥꯛꯀꯨꯝꯅ ꯃꯤ ꯍꯥꯠꯄꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯦꯟꯅ ꯁꯥꯊꯤꯔꯤꯕꯗꯤ ꯃꯍꯥꯛꯇꯤ ꯃꯤ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯃꯤꯁꯤꯡꯗꯨꯕꯨ ꯑꯃꯨꯛ ꯊꯣꯡꯗꯨꯅ ꯆꯥꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯀ꯭ꯌꯥꯡꯆꯨꯜꯒꯨꯝꯅ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯏꯖꯠ ꯈꯣꯡꯒꯣꯏꯅꯕ ꯃꯤꯁꯛꯇꯤ ꯅꯠꯇꯦ ꯇꯦꯖꯣꯅ ꯃꯍꯥꯛꯀꯤ ꯂꯣꯏꯔꯤꯕ ꯍꯨꯏꯁꯤꯡ ꯑꯗꯨꯗ ꯁꯥꯗꯣꯡ ꯑꯍꯤꯡꯕꯁꯤꯡ ꯑꯗꯨ ꯄꯤꯖꯔꯤꯉꯩꯗ ꯀ꯭ꯌꯥꯡꯆꯨꯜ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯄꯤꯖꯔꯤꯕ ꯁꯥꯗꯣꯡꯁꯤꯡ ꯑꯁꯤ ꯃꯤꯒꯤ ꯁꯥꯗꯣꯡꯅꯤ ꯀꯤꯝꯁꯣꯅ GPS ꯇ꯭ꯔꯦꯀꯔ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯀ꯭ꯌꯥꯡꯆꯨꯜꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯁꯨꯝ ꯂꯥꯛꯄ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟꯒꯤ ꯃꯄꯥ ꯆꯦꯞꯖꯥꯡꯅ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ ꯄꯨꯂꯤꯁꯅꯁꯨ ꯃꯤꯍꯥꯠꯄ ꯑꯗꯨꯕꯨ ꯇꯥꯟꯅꯔꯤ ꯑꯗꯨꯒ ꯅꯪꯅꯁꯨ ꯃꯇꯤꯛ ꯆꯥꯕ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯇꯧꯔꯕꯅꯤꯅ ꯅꯪꯅ ꯇꯧꯔꯤꯕ ꯑꯗꯨ ꯇꯣꯛꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯀꯤꯝꯁꯣꯅ ꯃꯍꯥꯛꯅ ꯇꯧꯒꯗꯕ ꯊꯕꯛ ꯋꯥꯠꯂꯤ ꯍꯥꯏꯗꯨꯅ ꯌꯥꯔꯝꯗꯦ ꯃꯗꯨꯗ ꯆꯦꯞꯖꯥꯡꯅ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯒꯦ ꯇꯧꯕꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯖꯥꯡꯁꯦꯅ ꯐꯣꯟ ꯑꯗꯨ ꯃꯨꯜꯂꯝꯃꯤ ꯑꯗꯨꯒ ꯀꯤꯝꯁꯣꯗ ꯀꯔꯝ ꯇꯧꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ ꯀꯔꯝꯕ ꯊꯕꯛꯅꯣ ꯍꯥꯏꯅ ꯍꯪꯕ ꯑꯗꯨꯗ ꯅꯪꯅ ꯑꯩ ꯀꯔꯤ ꯇꯧꯕꯒꯦ ꯈꯪꯂꯤꯕꯗꯨꯅꯤ ꯍꯥꯏꯗꯨꯅ ꯀꯤꯝꯁꯣꯅ ꯈꯨꯝꯂꯝꯃꯤ ꯃꯗꯨꯗ ꯖꯥꯡꯁꯦꯅ ꯑꯩꯈꯣꯏꯅ ꯈꯪꯕꯗꯨ ꯅꯠꯇꯕ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯀꯔꯤ ꯊꯕꯛ ꯇꯧꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯀꯤꯝꯁꯣ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯦ ꯕꯕꯥꯅ ꯅꯉꯣꯟꯗ ꯄꯨꯂꯤꯁꯀꯤ ꯐꯥꯏꯜꯁꯤꯡ ꯑꯗꯨ ꯄꯤꯔꯕ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯐꯅ ꯌꯥꯝꯅ ꯇꯧꯔꯕꯁꯨ ꯃꯍꯥꯛ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯂꯤꯕꯗꯨꯅꯤ ꯃꯗꯨꯗ ꯀꯤꯝꯁꯣꯅ ꯑꯩꯍꯥꯛ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ ꯃꯗꯨꯗ ꯖꯥꯡꯁꯦꯅ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯐꯦꯃꯤꯂꯤ ꯑꯃ ꯑꯣꯏꯔꯕꯒꯨꯝꯕꯅꯤ ꯑꯗꯨꯅ ꯅꯍꯥꯛꯅ ꯇꯧꯔꯤꯕꯗꯨ ꯇꯣꯛꯂꯣ ꯃꯗꯨ ꯀꯥꯟꯅꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ ꯑꯗꯨꯕꯨ ꯀꯤꯝꯁꯣꯅ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯀꯥꯟꯅꯗꯕ ꯅꯠꯇꯦ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯀ꯭ꯌꯥꯡꯆꯨꯜ ꯇꯦꯖꯨ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯄꯨꯟꯅ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯑꯃꯗ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯇꯦꯖꯨꯗꯤ ꯃꯌꯥꯝꯅ ꯆꯥꯅꯔꯤꯕ ꯑꯗꯨ ꯅꯠꯇꯕ ꯃꯤꯒꯤ ꯊꯣꯡꯗ꯭ꯔꯤꯕ ꯐ꯭ꯔꯦꯁ ꯑꯣꯏꯔꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯍꯤꯡꯅ ꯆꯥꯔꯝꯃꯤ ꯀ꯭ꯌꯥꯡꯆꯨꯜꯅ ꯇꯦꯖꯨꯗ ꯅꯪꯕꯨ ꯑꯗꯨꯒꯨꯝꯕ ꯆꯥꯔꯤꯕꯗꯨ ꯇꯟꯗ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇꯦꯖꯨꯅ ꯅꯪꯁꯨ ꯑꯃꯨꯛꯇꯪ ꯆꯥꯔꯒ ꯌꯦꯡꯉꯨ ꯑꯃꯨꯛꯇꯪꯕꯨ ꯆꯥꯔꯕꯗꯤ ꯑꯇꯣꯞꯄ ꯁꯥ ꯉꯥꯁꯤꯡ ꯑꯃꯠꯇ ꯆꯥꯅꯤꯡꯂꯔꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ ꯀ꯭ꯌꯥꯡꯆꯨꯜꯅ ꯇꯦꯖꯨꯗ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯂꯤꯔꯝꯃꯤ ꯃꯗꯨꯗ ꯇꯦꯖꯨꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯨꯝꯕꯅꯤꯅꯦ ꯍꯧꯗꯣꯡꯅ ꯎꯆꯤ ꯐꯥꯔꯒ ꯑꯃꯨꯛ ꯊꯥꯗꯣꯛ ꯑꯃꯨꯛ ꯐꯥ ꯁꯥꯟꯅꯕꯒꯨꯝꯅ ꯇꯧꯔꯤꯕꯅꯤ ꯃꯍꯥꯛꯅ ꯍꯧꯗꯣꯡ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯎꯆꯤꯒꯨꯝꯕꯅꯤ ꯍꯥꯏꯗꯨꯅ ꯅꯣꯛꯅꯝꯃꯤ ꯑꯗꯨꯒ ꯅꯪꯗꯤ ꯍꯟꯗꯛꯇꯤ ꯄꯨꯔꯥ ꯂꯣꯏꯔꯦꯗꯅ ꯍꯥꯏꯔꯒ ꯀ꯭ꯌꯥꯡꯆꯨꯜꯗ ꯇꯦꯖꯨꯅ ꯅꯣꯛꯁꯤꯜꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯏꯌꯔꯐꯣꯟꯗ ꯀꯤꯝꯁꯣꯅ ꯇꯥꯔꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯈꯣꯏꯅ ꯂꯩꯔꯤꯕꯗꯨꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯇꯦꯖꯨꯅ ꯃꯈꯥ ꯇꯥꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯅꯪꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕ ꯑꯣꯜꯂꯤꯕꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯅꯪꯅ ꯍꯥꯠꯂꯨꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯅꯣꯛꯁꯤꯜꯂꯝꯃꯤ ꯃꯍꯥꯛꯀꯤꯗꯤ ꯀꯥ ꯌꯥꯝꯅ ꯂꯩ ꯇꯨꯝꯅꯤꯡꯕ ꯀꯥ ꯑꯃ ꯈꯜꯂꯒ ꯇꯨꯝꯂꯨꯔꯣ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯍꯌꯦꯡꯒꯤ ꯆꯥꯅꯅꯕ ꯁꯦꯝꯂꯨꯈꯤꯒꯦ ꯍꯥꯏꯔꯒ ꯍꯧꯒꯠꯂꯝꯃꯤ ꯍꯧꯖꯤꯛ ꯀ꯭ꯌꯥꯡꯆꯨꯜ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯆꯨꯔꯨꯞ ꯑꯃ ꯊꯛꯇꯨꯅ ꯋꯥꯈꯜ ꯇꯧꯔꯤ
ꯃꯃꯥꯟꯅꯕ ꯇꯦꯖꯨꯅ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯝꯃꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯕꯨꯁꯨ ꯃꯊꯪ ꯅꯤꯡꯁꯤꯡꯂꯛꯄꯗ ꯍꯥꯏꯔꯤꯕ ꯑꯗꯨ ꯆꯨꯝꯅꯕꯒꯨꯝ ꯈꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯑꯁꯤꯒꯨꯝꯕ ꯍꯥꯠꯅ ꯁꯨꯅꯕꯁꯤ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟ ꯇꯧꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯀꯤꯝ-ꯁꯣ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯐꯛꯂꯥꯡ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯀꯦꯟꯖꯨꯅ ꯃꯍꯥꯛꯀꯤ ꯑꯆꯧꯕ ꯐ꯭ꯔꯤꯖꯔ ꯑꯗꯨ ꯍꯥꯡꯇꯣꯛꯂꯗꯨꯅ ꯃꯤꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯃꯁꯥ ꯑꯀꯛꯄꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯄꯨꯛꯀꯤ ꯁꯔꯨꯛ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯄꯨꯛꯀꯤ ꯁꯔꯨꯛ ꯑꯃꯠꯇ ꯐꯪꯗꯕꯗꯒꯤ ꯊꯪꯅꯕ ꯀꯥ ꯑꯗꯨ ꯍꯥꯡꯇꯣꯛꯂꯒ ꯃꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯕꯗꯨ ꯐꯥꯗꯨꯅ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯃꯤꯁꯤꯡ ꯑꯁꯤ ꯐꯥꯗꯨꯅ ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯗ ꯊꯝꯕꯅꯤ ꯑꯗꯨꯒ ꯆꯥꯅꯤꯡꯕ ꯃꯇꯝꯗ ꯂꯧꯊꯣꯛꯇꯨꯅ ꯍꯥꯠꯇꯣꯛꯇꯨꯅ ꯆꯥꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯈꯜ ꯑꯃꯒꯤ ꯃꯤꯁꯛꯅꯤ ꯍꯥꯏꯕꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯈꯨꯠꯇ ꯌꯣꯠꯂꯤꯅ ꯄꯨꯜꯂꯒ ꯃꯀꯣꯛ ꯑꯗꯨ ꯈꯨꯝꯖꯤꯟꯗꯨꯅ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯆꯧꯕꯗꯨ ꯄꯥꯏꯔꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯨꯝꯖꯤꯜꯂꯤꯕ ꯃꯀꯣꯛ ꯑꯗꯨ ꯍꯥꯏꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯅꯆꯦꯗꯨ ꯎꯈꯤꯗꯕ ꯀꯨꯏꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯂꯦꯡꯒꯅꯨ, ꯅꯪꯅ ꯂꯦꯡꯂꯕꯗꯤ ꯍꯦꯟꯅ ꯅꯥꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗꯤ ꯀꯤꯃꯟꯕꯅ ꯊꯛ ꯅꯤꯛꯇꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯨ ꯇꯦꯕꯜꯗ ꯅꯝꯁꯤꯜꯂꯗꯨꯅ ꯈꯨꯠ ꯑꯃꯨꯛ ꯀꯛꯄ, ꯈꯣꯡ ꯑꯃꯨꯛ ꯀꯛꯄ ꯑꯗꯨꯒ ꯀꯣꯟꯅ ꯀꯛꯄ ꯍꯥꯏꯔꯒ ꯊꯥꯡ ꯑꯗꯨ ꯍꯩꯊꯒꯦ ꯇꯧꯕꯗꯨꯗ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯈꯟꯗꯨꯅ ꯍꯟꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯕꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯃꯥꯏꯀ꯭ꯔꯣꯋꯦꯚ ꯑꯗꯨ ꯃꯨꯜꯂꯝꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯪꯁꯤꯟꯗꯨꯅ ꯃꯥꯏꯀ꯭ꯔꯣꯋꯦꯚ ꯑꯗꯨ ꯑꯃꯨꯛ ꯃꯦꯠꯇꯨꯅ ꯊꯥꯒꯠꯂꯝꯃꯤ ꯑꯗꯨꯒ ꯑꯣꯟꯊꯣꯛꯂꯛꯄꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯂꯣꯠꯈꯤꯔꯝꯂꯦ꯫ ꯃꯍꯥꯛꯅ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯄꯥꯛꯊꯗꯨꯅ ꯌꯦꯡꯕꯗꯁꯨ ꯎꯗ꯭ꯔꯕꯗꯨꯗ ꯃꯅꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯍꯥꯛ ꯈꯪꯂꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯀꯤꯝ-ꯁꯣ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯇꯟꯖꯥ ꯑꯁꯤꯗ ꯀ꯭ꯌꯥꯡ-ꯆꯨꯜꯁꯨ ꯃꯍꯥꯛꯅ ꯀꯤꯝ-ꯁꯣꯗ ꯊꯥꯡꯅ ꯌꯥꯟꯕꯗ ꯃꯈꯨꯠꯅ ꯃꯍꯥꯛꯀꯤ ꯊꯥꯡ ꯐꯥꯈꯤꯕꯗꯨꯗ ꯁꯤꯈꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯠꯈꯤꯕ ꯖꯥꯡ-ꯁꯤꯅ ꯁꯤꯔꯝꯕ ꯈꯨꯗꯣꯞ ꯑꯗꯨꯅꯤ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯥꯕꯨ ꯐꯨꯔꯤꯕ ꯀꯤꯝ-ꯁꯣ ꯑꯁꯤ ꯃꯍꯥꯛꯅ ꯍꯥꯠꯈꯤꯕ ꯖꯥꯡ-ꯁꯤꯒꯤ ꯅꯨꯄꯥ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯈꯪꯂꯛꯂꯝꯃꯤ꯫ ꯊꯪꯅꯕ ꯀꯥꯗꯅ ꯇꯦꯖꯨꯅ ꯀꯤꯝ-ꯁꯣꯗ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯊꯤꯟꯒꯦ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯍꯩꯁꯤꯡꯂꯕ ꯀꯤꯝ-ꯁꯣꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯊꯥꯡ ꯄꯥꯏꯔꯤꯕ ꯃꯈꯨꯠ ꯑꯗꯨ ꯐꯥꯔꯒ ꯃꯈꯨꯠ ꯑꯗꯨ ꯊꯨꯗꯦꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯕꯥꯅꯤ ꯐꯨꯅꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗꯨꯗ ꯀ꯭ꯌꯥꯡ-ꯆꯨꯜꯁꯨ ꯐꯛꯂꯥꯡꯗ ꯌꯥꯜꯂꯝꯕ ꯗꯕꯜ ꯕꯦꯔꯦꯜ ꯅꯣꯡꯃꯩ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯤꯝ-ꯁꯣꯅ ꯇꯦꯖꯨꯒꯤ ꯃꯈꯨꯠ ꯌꯦꯠ ꯊꯪꯕ ꯑꯗꯨ ꯐꯥꯟꯗ ꯊꯥꯡꯅ ꯊꯤꯟꯖꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯄꯨꯜꯂꯛꯈꯤꯕ ꯌꯣꯠꯂꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯉꯛꯁꯝꯗ ꯄꯨꯟꯁꯤꯜꯂꯝꯃꯤ꯫ ꯃꯈꯨꯠ ꯌꯦꯠ ꯊꯪꯕ ꯑꯗꯨꯅ ꯊꯧꯔꯤꯅ ꯀꯤꯁꯜꯂꯒ ꯇꯦꯕꯜ ꯃꯈꯣꯡꯗ ꯄꯨꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯄꯥꯡ ꯇꯤꯡꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯆꯧꯕ ꯊꯥꯡ ꯑꯗꯨ ꯄꯥꯏꯈꯠꯂꯒ ꯃꯍꯥꯛꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯈꯨꯠ ꯑꯃꯨꯛ ꯀꯛꯄ, ꯈꯣꯡ ꯑꯃꯨꯛ ꯀꯛꯄ ꯑꯗꯨꯒ ꯉꯛꯅ ꯀꯣꯟꯅ ꯀꯛꯄ ꯑꯗꯨꯃꯛ ꯑꯩꯅ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯦꯕꯜꯗ ꯌꯨꯡꯁꯤꯜꯂꯤꯕ ꯃꯈꯨꯠ ꯑꯗꯨ ꯀꯛꯊꯒꯦ ꯍꯥꯏꯗꯨꯅ ꯊꯥꯡ ꯑꯗꯨ ꯍꯥꯏꯒꯠꯄꯗ ꯇꯦꯖꯨ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯈꯪꯂꯝꯃꯤ ꯑꯗꯨꯕꯨ ꯍꯩꯊꯔꯛꯂꯝꯗꯦ ꯃꯔꯝꯗꯤ ꯀ꯭ꯌꯥꯡ-ꯆꯨꯜꯅ ꯗꯕꯜ ꯕꯦꯔꯦꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯊꯣꯡ ꯍꯥꯡꯇꯣꯛꯇꯨꯅ ꯂꯦꯞꯂꯝꯃꯤ꯫ ꯀꯤꯝ-ꯁꯣ ꯇꯞꯅ ꯅꯣꯡꯃꯩ ꯑꯗꯨ ꯀꯥꯞꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯣꯡꯊꯣꯛꯈꯤꯕꯗꯒꯤ ꯄꯥꯜꯍꯧꯔꯝꯗꯦ꯫ ꯀꯤꯝ-ꯁꯣꯅ ꯆꯦꯟꯊꯣꯛꯈꯤꯕ ꯇꯟꯖꯥ ꯑꯗꯨꯗ ꯀ꯭ꯌꯥꯡ-ꯆꯨꯜꯅ ꯇꯦꯖꯨꯒꯤ ꯃꯈꯨꯠ ꯊꯧꯔꯤ ꯄꯨꯜꯂꯤꯕꯗꯨ ꯊꯥꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯀꯤꯝ-ꯁꯣꯕꯨ ꯊꯤꯕ ꯑꯣꯏꯅ ꯅꯣꯡꯃꯩ ꯑꯗꯨ ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯦ꯫ ꯇꯦꯖꯨꯅ ꯃꯈꯨꯠ ꯌꯦꯠꯇ ꯌꯨꯡꯂꯤꯕ ꯊꯥꯡ ꯁꯣꯔꯤ ꯑꯗꯨ ꯁꯠꯇꯣꯛꯀꯦ ꯍꯣꯠꯅꯕ ꯑꯗꯨꯗ ꯁꯣꯏꯗꯨꯅ ꯃꯈꯣꯛ ꯑꯣꯏꯅ ꯅꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯁꯛꯐꯝ ꯑꯗꯨ ꯌꯦꯡꯕꯗ ꯊꯃꯣꯏ ꯄꯦꯟꯕ, ꯀꯂꯛ ꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯎꯄꯥꯏꯗꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯈꯨꯠ ꯌꯦꯠ ꯑꯗꯨ ꯊꯥꯡ ꯑꯗꯨꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯁꯠꯇꯣꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯌꯨꯝ ꯑꯗꯨꯗ ꯀꯤꯝ-ꯁꯣꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛ ꯀ꯭ꯌꯥꯡ-ꯆꯨꯜ, ꯇꯦꯖꯨ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯀꯤꯝ-ꯁꯣꯅ ꯃꯈꯨꯠꯇ ꯄꯔꯗꯥꯒꯤ ꯃꯆꯩ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯨꯝꯂꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯇꯦꯖꯨꯒꯤ ꯅꯨꯄꯤꯗꯨꯅ ꯇꯨꯡꯂꯣꯝꯗꯒꯤ ꯇꯞꯅ ꯂꯥꯛꯇꯨꯅ ꯀꯤꯝ-ꯁꯣꯒꯤ ꯃꯔꯦꯡꯕꯥꯟꯗ ꯀꯥꯇꯤꯅ ꯊꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯀꯤꯝ-ꯁꯣꯅ ꯑꯃꯨꯛꯇꯪ ꯊꯤꯟꯕꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯄꯥꯟꯗꯨꯅ ꯋꯥꯟꯊꯗꯨꯅ ꯇꯥꯈ꯭ꯔꯦ꯫ ꯇꯟꯖꯥ ꯑꯁꯤꯗ ꯇꯦꯖꯨ ꯃꯈꯨꯠ ꯑꯣꯏꯅꯥꯗ ꯊꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯤꯝ-ꯁꯣꯕꯨ ꯌꯥꯟꯅꯅꯕ ꯆꯣꯡꯊꯤꯜꯂꯝꯃꯤ꯫ ꯃꯈꯨꯠ ꯌꯦꯠꯇꯤ ꯁꯤꯖꯤꯟꯅꯕ ꯌꯥꯗ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯄꯥꯏꯔꯛꯄ ꯄꯔꯗꯥꯒꯤ ꯌꯣꯠꯆꯩ ꯑꯗꯨꯅ ꯇꯦꯖꯨꯒꯤ ꯃꯀꯣꯛꯇ ꯍꯟꯖꯤꯟ ꯀꯜꯂꯝꯃꯤ꯫ ꯃꯀꯣꯛ ꯑꯗꯨ ꯀꯥꯏꯗꯨꯅ ꯏ ꯕꯤꯔꯤ ꯀꯥꯞꯇꯨꯅ ꯇꯦꯖꯨ ꯑꯗꯨ ꯋꯥꯟꯊꯗꯨꯅ ꯇꯥꯔꯕ꯫ ꯇꯟꯖꯥ ꯑꯁꯤꯗ ꯀ꯭ꯌꯥꯡ-ꯆꯨꯜꯅ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯂꯥꯛꯄꯒꯤ ꯃꯃꯤ ꯇꯥꯕ ꯑꯗꯨ ꯐꯛꯂꯥꯡꯗ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯀꯤꯝ-ꯁꯣꯅ ꯃꯍꯥꯛꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤ ꯑꯗꯨꯗ ꯌꯣꯠꯄꯤ ꯈꯔ ꯆꯈꯥꯏꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯅꯥꯕ ꯃꯈꯣꯡ ꯑꯗꯨꯗ ꯌꯣꯠꯄꯤꯅ ꯑꯃꯨꯛ ꯊꯤꯟꯕꯗꯨꯗ ꯀ꯭ꯌꯥꯡ-ꯆꯨꯜ ꯅꯥꯗꯨꯅ ꯂꯥꯎꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯇꯟꯖꯥ ꯂꯧꯔꯗꯨꯅ ꯀꯤꯝ-ꯁꯣꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯌꯣꯠꯆꯩ ꯑꯗꯨꯅ ꯀ꯭ꯌꯥꯡ-ꯆꯨꯜꯕꯨ ꯍꯟꯅ ꯀꯜꯂꯝꯃꯤ꯫ ꯎꯞꯇꯨꯅ ꯇꯥꯔꯤꯕ ꯀ꯭ꯌꯥꯡ-ꯆꯨꯜꯒꯤ ꯃꯀꯣꯛꯇ ꯀꯤꯝ-ꯁꯣꯅ ꯌꯣꯠꯆꯩ ꯑꯗꯨꯅ ꯍꯟꯖꯤꯟ ꯀꯟꯕꯗꯨꯗ ꯃꯀꯣꯛ ꯑꯗꯨ ꯀꯥꯏꯗꯨꯅ ꯏ ꯕꯤꯔꯤ ꯀꯥꯞꯂꯝꯃꯤ꯫ ꯀꯤꯝ-ꯁꯣꯅ ꯃꯈꯨꯠ ꯑꯗꯨ ꯄꯦꯟꯗ꯭ꯔꯤ ꯐꯥꯎꯕ ꯌꯣꯠꯆꯩ ꯑꯗꯨꯅ ꯀ꯭ꯌꯥꯡ-ꯆꯨꯜꯒꯤ ꯃꯀꯣꯛꯇ ꯍꯟꯖꯤꯟ ꯇꯦꯛꯇ꯭ꯔꯤ ꯐꯥꯎꯕ ꯀꯜꯂꯝꯃꯤ꯫ ꯁꯤꯕ ꯌꯥꯅ ꯐꯨꯔꯨꯔꯕ ꯀ꯭ꯌꯥꯡ-ꯆꯨꯜ ꯑꯗꯨ ꯃꯍꯥꯛꯅ ꯒꯥꯔꯤꯗ ꯍꯥꯞꯆꯤꯟꯗꯨꯅ ꯑꯃꯨꯛ ꯄꯨꯔꯛꯂꯦ ꯑꯗꯨꯒ ꯉꯁꯥꯏ ꯃꯍꯥꯛꯅ GPS ꯇ꯭ꯔꯦꯀꯔ ꯂꯧꯈꯤꯕ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯍꯜꯂꯝꯃꯤ, ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯃꯍꯥꯄꯥꯄꯤ ꯑꯁꯤ ꯄꯨꯂꯤꯁꯇ ꯁꯤꯟꯅꯈ꯭ꯔꯁꯤ, ꯅꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯌꯥꯔꯦ, ꯃꯇꯤꯛ ꯆꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯤꯝ-ꯁꯣꯅꯗꯤ ꯃꯍꯥꯛꯅ ꯇꯧꯒꯗꯕ ꯌꯥꯝꯅ ꯋꯥꯠꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯊꯕꯥꯛꯇ ꯑꯆꯧꯕ ꯅꯨꯡꯗꯨꯝ ꯑꯃꯅ ꯅꯟꯁꯤꯟꯕꯒꯨꯝꯅ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯄꯨꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯃꯉꯣꯟꯗ ꯄꯤꯈꯤꯕ ꯑꯋꯥꯕ ꯑꯗꯨꯃꯛ ꯅꯨꯄꯥ ꯑꯁꯤꯕꯨ ꯄꯤꯗꯨꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯈꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯄ ꯑꯗꯨꯗꯗꯤ ꯃꯃꯥꯟꯅꯕ ꯑꯗꯨꯁꯨ ꯅꯪꯅ ꯑꯄꯥꯝꯕ, ꯅꯪꯅ ꯊꯣꯛꯄ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ GPS ꯀꯦꯞꯁꯨꯜ ꯑꯗꯨꯗꯤ ꯀꯔꯝ ꯇꯧꯔꯤ? ꯃꯍꯥꯛꯅ ꯗꯥꯏꯔꯤꯌꯥ ꯇꯧꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯗꯨꯃꯛ ꯋꯥꯛ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯀꯤꯝ-ꯁꯣꯅ ꯃꯈꯥ ꯇꯥꯗꯅꯕ ꯁꯥꯏꯟ ꯇꯧꯔꯝꯃꯤ꯫ ꯀꯤꯝ-ꯁꯣꯅ ꯄꯔꯗꯥ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯕꯗ ꯀ꯭ꯌꯥꯡ-ꯆꯨꯜ ꯐꯃꯨꯡ ꯑꯗꯨꯗ ꯋꯥꯟꯊꯗꯨꯅ ꯇꯥꯔꯤ ꯑꯗꯨꯒ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯀꯔꯤꯁꯨ ꯄꯥꯈꯠꯅꯤꯡꯉꯥꯏ ꯑꯣꯏꯗꯦ, ꯃꯍꯥꯛ ꯌꯥꯝꯗ꯭ꯔꯕꯗ ꯅꯣꯡꯃꯗꯤ ꯒ꯭ꯌꯥꯟ ꯂꯥꯛꯈꯤꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫
ꯇꯁꯦꯡꯕꯗꯤ ꯀ꯭ꯌꯥꯡꯆꯣꯜ ꯅꯣꯔꯃꯦꯜ ꯃꯤꯁꯛ ꯑꯃꯗꯤ ꯑꯣꯏꯗ꯭ꯔꯕꯅꯤ ꯅꯣꯔꯃꯦꯜ ꯃꯤꯁꯛ ꯑꯃꯗ ꯌꯥꯝꯗ꯭ꯔꯕꯗ ꯅꯣꯡꯃ ꯋꯥꯟꯊꯗꯨꯅ ꯂꯩꯒꯗꯕ ꯍꯤꯗꯥꯛ ꯑꯗꯨ ꯊꯥꯔꯕ ꯐꯥꯎꯕꯗ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯂꯥꯛꯂꯕꯅꯤ ꯑꯗꯨꯒ ꯃꯕꯥꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯤꯕꯅꯤ ꯋꯥꯟꯊꯕ ꯁꯥꯁꯤꯟꯅꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯀ꯭ꯌꯥꯡꯆꯣꯜ ꯇꯅꯦꯜ ꯑꯃꯗꯒꯤ ꯍꯧꯒꯠꯂꯛꯂꯝꯃꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯔꯤꯒꯤꯗꯃꯛ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯈꯪꯂꯤꯕꯅꯣ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯀꯣꯏꯅ ꯏꯟꯅꯔꯤꯕꯁꯤꯡꯒꯤ ꯃꯔꯝ ꯈꯪꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛꯅ ꯉꯝꯂꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯌꯥꯝꯅ ꯑꯉꯥꯎꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯃꯤ ꯀꯤꯝꯁꯣꯅ ꯐꯥꯔꯃꯥꯁꯤ ꯑꯃꯗ ꯆꯪꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯄꯦꯟꯀꯤꯂꯔ ꯑꯃ ꯍꯦꯛꯇ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯂꯩꯒꯦ ꯇꯧꯔꯤꯉꯩꯗ ꯃꯥꯒꯤ ꯍꯦꯗꯐꯣꯟ ꯑꯗꯨꯗ ꯀ꯭ꯌꯥꯡꯆꯣꯜꯅ ꯋꯥ ꯉꯥꯡꯂꯛꯄ ꯑꯗꯨ ꯇꯥꯔꯝꯃꯤ ꯅꯪꯅ ꯑꯩꯕꯨ ꯑꯍꯥꯟꯕ ꯊꯦꯡꯅꯕꯗ ꯍꯥꯠꯍꯧꯗꯕꯁꯦ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕꯅꯤ ꯅꯪꯒꯤ ꯒꯦꯝ ꯑꯁꯤꯗꯤ ꯑꯩꯗꯤ ꯀꯟꯅꯕꯨ ꯅꯨꯡꯉꯥꯏꯈꯠꯂꯛꯂꯤ ꯌꯥꯝ ꯊꯤꯅ ꯃꯩ ꯇꯥꯔꯦ ꯅꯪ ꯑꯩꯅ ꯍꯥꯠꯈꯤꯕ ꯖꯥꯡꯁꯨꯒꯤ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯑꯅꯥꯕ ꯇꯁꯦꯡꯅ ꯑꯅꯥꯕ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈꯪꯍꯜꯂꯒꯅꯤ ꯑꯗꯣ ꯅꯪꯒꯤ ꯅꯨꯄꯤꯅ ꯁꯤꯗ꯭ꯔꯤꯉꯩꯗ ꯃꯍꯥꯛ ꯃꯤꯔꯣꯜꯂꯦ ꯍꯥꯏꯔꯝꯃꯤ ꯅꯪ ꯁꯤꯗꯤ ꯈꯪꯍꯧꯕ꯭ꯔꯣ ꯑꯁꯨꯝꯅ ꯀꯔꯦꯝꯅꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯅ ꯐꯥꯔꯃꯥꯁꯤ ꯑꯃꯗꯒꯤ ꯈꯣꯡ ꯍꯥꯝꯊꯅꯕ ꯗꯥꯏꯔꯤꯌꯥ ꯇꯧꯅꯕ ꯍꯤꯗꯥꯛꯁꯤꯡ ꯑꯗꯨ ꯅꯝꯐꯨꯗ ꯄꯩꯁꯥ ꯄꯤꯗꯅ ꯑꯗꯨꯃꯛ ꯂꯧꯗꯨꯅ ꯊꯣꯔꯛꯂꯝꯃꯤ ꯀ꯭ꯌꯥꯡꯆꯣꯜꯅ ꯍꯥꯏꯔꯤꯕꯁꯤ ꯀꯤꯝꯁꯣꯅ ꯍꯦꯛ ꯇꯥꯕꯗꯒꯤ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯌꯥꯝꯅ ꯌꯥꯡꯅ ꯂꯣꯀꯦꯁꯟ ꯑꯗꯨ ꯇꯥꯟꯅ ꯊꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯐꯥꯔꯃꯥꯁꯤ ꯐꯝꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯀ꯭ꯌꯥꯡꯆꯣꯜꯅ ꯃꯉꯛꯁꯝꯗ ꯊꯥꯡꯅ ꯊꯤꯜꯂꯝꯕꯗꯒꯤ ꯏ ꯊꯣꯛꯇꯨꯅ ꯋꯥꯟꯊꯗꯨꯅ ꯇꯥꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯁꯤꯡ ꯈꯔ ꯂꯧꯗꯨꯅ ꯏ ꯈꯛꯅꯕ ꯃꯦꯟꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩꯗ ꯃꯥꯒꯤ GPS ꯔꯦꯀꯔꯗ ꯑꯗꯨꯗ ꯀ꯭ꯌꯥꯡꯆꯣꯜꯒꯤ ꯂꯣꯀꯦꯁꯟ ꯑꯗꯨ ꯑꯃꯨꯛ ꯎꯔꯛꯂꯝꯃꯤ ꯑꯁꯣꯝꯗꯅ ꯀ꯭ꯌꯥꯡꯆꯣꯜꯅ ꯈꯣꯡ ꯍꯥꯝꯊꯅꯕ ꯒꯨꯂꯤ ꯑꯗꯨ ꯃꯌꯥꯝ ꯆꯥꯁꯤꯟꯗꯨꯅ ꯅꯝꯐꯨꯗ ꯗꯥꯏꯔꯤꯌꯥ ꯇꯧꯍꯜꯂꯝꯃꯤ ꯑꯗꯨꯒ ꯇꯣꯏꯂꯦꯠ ꯃꯅꯨꯡ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯟꯖꯤꯟꯗꯨꯅ ꯑꯃꯥꯡꯕ ꯃꯔꯛ ꯑꯗꯨꯗꯒꯤ GPS ꯔꯦꯀꯔꯗ ꯀꯦꯞꯁꯨꯜ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯍꯥꯟꯅꯗꯒꯤ ꯇꯣꯏꯂꯦꯠ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯃ ꯊꯣꯡ ꯍꯥꯡꯇꯣꯛꯇꯨꯅ ꯍꯦꯛ ꯊꯣꯛꯂꯛꯄꯗ ꯃꯥꯅ ꯄꯥꯏꯔꯤꯕ ꯆꯩ ꯑꯗꯨꯅ ꯃꯀꯣꯛꯇ ꯍꯟꯖꯤꯟ ꯀꯜꯂꯝꯃꯤ ꯃꯥꯒꯤ ꯆꯩꯐꯨ ꯑꯗꯨꯅ ꯋꯥꯟꯊꯗꯨꯅ ꯁꯤꯗꯨꯅ ꯇꯥꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯥ ꯑꯗꯨ ꯅꯝꯐꯨꯗ ꯀꯥꯞꯊꯣꯛꯍꯜꯂꯒ GPS ꯀꯦꯞꯁꯨꯜ ꯑꯗꯨ ꯅꯝꯁꯤꯟꯗꯨꯅ ꯇꯣꯏꯂꯦꯠ ꯃꯅꯨꯡꯗ ꯊꯝꯂꯝꯂꯦ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯅꯨꯄꯥ ꯑꯗꯨꯅ ꯊꯧꯔꯛꯄ ꯀꯥꯔ ꯑꯗꯨ ꯊꯧꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯀꯤꯝꯁꯣꯅ GPS ꯇ꯭ꯔꯦꯀꯔ ꯑꯗꯨ ꯇꯥꯟꯅꯔꯗꯨꯅ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯀ꯭ꯌꯥꯡꯆꯣꯜ ꯂꯩꯔꯝꯕꯒꯤ ꯃꯍꯨꯠꯇ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯝꯕ GPS ꯀꯦꯞꯁꯨꯜ ꯑꯗꯨ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯛꯄꯗꯒꯤ ꯇꯦꯖꯨꯅ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯃꯍꯥꯛ ꯄ꯭ꯔꯞ ꯂꯥꯛꯂꯝꯃꯦ ꯋꯥꯟꯊꯗꯨꯅ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯇꯦꯖꯨꯒꯤ ꯃꯃꯥꯏꯗ ꯀꯤꯝꯁꯣꯅ ꯈꯨꯕꯥꯛꯅ ꯆꯦꯠ ꯊꯥꯗꯨꯅ ꯍꯧꯗꯣꯛꯂꯝꯃꯤ ꯃꯃꯤꯠ ꯄꯥꯡꯊꯣꯛꯂꯛꯄꯗ ꯃꯃꯥꯡꯗ ꯀꯤꯝꯁꯣ ꯂꯩꯔꯝꯕꯗꯨꯗ ꯇꯦꯖꯨꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ ꯀꯤꯝꯁꯣꯅ ꯌꯥꯝꯅ ꯁꯥꯎꯅ ꯅꯪꯒꯤ ꯅꯃꯥꯟꯅꯕꯗꯨ ꯀꯗꯥꯏꯗ ꯂꯩꯔꯝꯕ ꯌꯥꯕꯒꯦ ꯍꯥꯏꯅ ꯍꯪꯕꯗꯨꯗ ꯇꯦꯖꯨꯅ ꯀꯔꯦꯝꯅꯅ ꯅꯣꯛꯂꯗꯨꯅ ꯅꯪꯅ ꯈꯟꯅꯍꯧꯔꯤꯕ ꯅꯨꯄꯥꯗꯣ ꯑꯆꯝꯕ ꯅꯨꯄꯥ ꯅꯠꯇꯦ ꯑꯍꯥꯟꯕꯗ ꯅꯪꯒꯤ ꯒꯥꯔꯜꯐ꯭ꯔꯦꯟꯕꯨ ꯍꯥꯠꯄ ꯑꯗꯨꯗꯒꯤ ꯅꯪꯒꯤ ꯒꯥꯔꯜꯐ꯭ꯔꯦꯟꯒꯤ ꯐꯦꯃꯤꯂꯤꯕꯨ ꯍꯥꯠꯄ ꯑꯗꯨ ꯂꯣꯏꯔꯒ ꯃꯍꯥꯛ ꯄꯨꯂꯤꯁꯇ ꯁꯔꯦꯟꯗꯔ ꯇꯧꯒꯅꯤ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯦꯡꯕꯃꯛꯀꯤꯁꯨ ꯀ꯭ꯌꯥꯡꯆꯣꯜꯅ ꯇꯟꯖꯥ ꯑꯁꯤꯗ ꯆꯤꯐ ꯑꯣꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯃꯍꯥꯛ ꯁꯔꯦꯟꯗꯔ ꯇꯧꯔꯒꯦ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯐꯣꯟ ꯇꯧꯅ ꯒꯥꯔꯤ ꯊꯧꯔꯛꯇꯨꯅ ꯆꯤꯐ ꯖꯥꯡ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯖꯥꯡꯁꯨꯅ ꯂꯩꯔꯤꯕ ꯑꯦꯗ꯭ꯔꯦꯁ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯇꯦꯖꯨꯅ ꯀꯤꯝꯁꯣꯕꯨ ꯈꯟꯅꯕ ꯍꯧꯕ ꯑꯣꯏꯅ ꯅꯍꯥꯛꯀꯤ ꯒꯥꯔꯜꯐ꯭ꯔꯦꯟ ꯑꯗꯨ ꯁꯤꯔꯝꯗꯥꯏꯗ ꯀꯩꯁꯨ ꯌꯥꯝꯅ ꯋꯥꯔꯝꯂꯣꯏ ꯃꯔꯝꯗꯤ ꯀ꯭ꯌꯥꯡꯆꯣꯜꯗꯤ ꯑꯩꯒꯨꯝꯕ ꯅꯠꯇꯦ ꯃꯍꯥꯛꯇꯤ ꯅꯨꯄꯤꯁꯤꯡꯕꯨ ꯍꯥꯠꯇ꯭ꯔꯤꯉꯩꯗ ꯅꯨꯡꯉꯥꯏꯕ ꯍꯥꯟꯅ ꯄꯤꯕꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯅꯨꯄꯤꯁꯤꯡ ꯑꯁꯤꯕꯨ ꯍꯥꯠꯇ꯭ꯔꯤꯉꯩꯗ ꯔꯦꯞ ꯇꯧꯏ ꯍꯥꯏꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯇꯦꯖꯨꯅ ꯀꯤꯝꯁꯣꯗ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯁꯜꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯀꯤꯝꯁꯣꯅ ꯁꯥꯎꯃꯟꯈ꯭ꯔꯗꯨꯅ ꯅꯍꯥꯛ ꯌꯥꯝꯅ ꯅꯣꯛꯅꯤꯡꯂꯕꯗꯤ ꯑꯗꯨꯝ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯣꯛꯆꯔꯣ ꯍꯥꯏꯔꯒ ꯃꯈꯌꯥꯠ ꯑꯗꯨ ꯁꯦꯒꯥꯏꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯤꯝꯁꯣ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯄ꯭ꯔꯞ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯗ ꯆꯤꯐ ꯑꯣꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯀ꯭ꯌꯥꯡꯆꯣꯜ ꯑꯗꯨ ꯁꯔꯦꯟꯗꯔ ꯇꯧꯔꯒꯦ ꯑꯗꯨꯕꯨ ꯁꯔꯦꯟꯗꯔ ꯇꯧꯗ꯭ꯔꯤꯉꯩꯗ ꯃꯍꯥꯛ ꯊꯕꯛ ꯑꯃ ꯇꯧꯒꯗꯕ ꯋꯥꯠꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗ ꯀꯤꯝꯁꯣꯅ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯇ꯭ꯔꯦꯁ ꯇꯧꯕꯗ ꯀꯗꯥꯏꯗ ꯐꯪꯕꯒꯦ ꯍꯥꯏꯕꯗꯨꯗ ꯆꯤꯐ ꯑꯣꯅ ꯃꯥꯒꯤ ꯒꯥꯔꯜꯐ꯭ꯔꯦꯟꯒꯤ ꯃꯌꯨꯝ ꯃꯅꯥꯛꯇꯅꯤ ꯍꯥꯏꯔꯛꯄ ꯑꯗꯨꯗꯒꯤ ꯀꯤꯝꯁꯣꯅ ꯃꯍꯥꯛꯅ ꯊꯧꯔꯝꯂꯤꯕ ꯒꯥꯔꯤ ꯑꯗꯨ ꯌꯨ ꯇꯔꯟ ꯈꯨꯗꯛꯇ ꯂꯧꯗꯨꯅ ꯃꯗꯨꯒꯤ ꯑꯦꯗ꯭ꯔꯦꯁ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯦ ꯍꯧꯖꯤꯛ ꯀꯤꯝꯁꯣꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯆꯤꯐ ꯖꯥꯡꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯇꯦꯂꯤꯐꯣꯟ ꯔꯤꯡ ꯂꯥꯛꯄꯗꯨꯗ ꯆꯤꯐ ꯖꯥꯡꯗꯨ ꯐꯣꯟ ꯄꯥꯏꯒꯦ ꯍꯥꯏꯗꯨꯅ ꯆꯪꯒꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯒꯦꯠꯇ ꯄꯥꯔꯁꯦꯜ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯀ꯭ꯌꯥꯡꯆꯣꯜꯅ ꯊꯣꯡ ꯊꯤꯜꯂꯛꯂꯝꯃꯤ ꯆꯤꯐ ꯖꯥꯡ ꯑꯗꯨ ꯐꯣꯟ ꯔꯤꯁꯤꯞ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯒꯦꯠ ꯍꯥꯡꯕ ꯑꯣꯏꯅ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯀꯤꯝꯁꯣꯅ ꯃꯍꯥꯛꯅ ꯇꯧꯕ ꯐꯣꯟ ꯑꯗꯨ ꯄꯥꯏꯔꯛꯇꯕꯗꯒꯤ ꯃꯍꯥꯛꯅ ꯆꯤꯐ ꯑꯣꯗ ꯑꯃꯨꯛ ꯐꯣꯟ ꯇꯧꯗꯨꯅ ꯀ꯭ꯌꯥꯡꯆꯣꯜꯅ ꯆꯤꯐ ꯖꯥꯡ ꯍꯥꯠꯄ ꯆꯠꯈꯤꯕꯅꯤ ꯍꯥꯏꯕꯗꯨ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯅ ꯆꯤꯐ ꯑꯣꯅ ꯆꯤꯐ ꯖꯥꯡ ꯀꯔꯤꯒꯨꯝꯕ ꯁꯣꯛꯂꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯍꯥꯟꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯆꯤꯐ ꯖꯥꯡꯒꯤ ꯃꯌꯨꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅ ꯂꯩꯕ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯌꯥꯝꯅ ꯊꯨꯅ ꯊꯥꯎ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯀ꯭ꯌꯥꯡꯆꯣꯜ ꯑꯁꯤ ꯐ꯭ꯔꯤꯖꯔ ꯍꯥꯡꯇꯣꯛꯇꯨꯅ ꯍꯩ ꯃꯍꯤ ꯊꯛꯂꯝꯃꯤ ꯑꯗꯨꯒ ꯆꯤꯐ ꯖꯥꯡꯅ ꯊꯥꯡꯅ ꯁꯣꯛꯄꯗꯒꯤ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯇꯥꯔꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯒ ꯃꯍꯥꯛꯀ ꯀꯥꯞꯃꯤꯟꯅꯕ ꯐꯣꯇꯣ ꯑꯗꯨ ꯃꯃꯥꯡꯗ ꯊꯥꯡꯖꯤꯜꯂꯗꯨꯅ ꯅꯆꯥꯅꯨꯄꯤꯁꯤꯡ ꯑꯁꯤꯗꯤ ꯅꯪ ꯃꯥꯟꯗꯦꯅꯦ ꯃꯃꯥ ꯂꯧꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯔꯝꯃꯤ ꯑꯗꯨꯒ ꯃꯅꯥꯛ ꯑꯗꯨꯗ ꯇꯥꯔꯝꯕ ꯗꯝꯕꯦꯜ ꯑꯃꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯍꯟꯖꯤꯟ ꯁꯨꯔꯝꯃꯤ ꯐꯤꯂꯝ ꯑꯁꯤꯗ ꯀ꯭ꯌꯥꯡꯆꯣꯜꯒꯤ ꯃꯤꯌꯥꯠꯁꯤꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯊꯤꯈ꯭ꯔꯦ ꯃꯗꯨꯗꯤ ꯃꯁꯤꯕꯨ ꯌꯦꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯍꯩꯅꯗꯕ ꯌꯦꯡꯕ ꯉꯝꯗꯕ ꯐꯥꯎꯍꯜꯂꯤ ꯑꯗꯨꯒ ꯍꯦꯟꯅ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯆꯥꯅꯨꯄꯤ ꯖꯥꯡꯁꯨꯁꯨ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯦ ꯃꯍꯥꯛꯅ ꯊꯣꯡ ꯍꯦꯛ ꯍꯥꯡꯇꯣꯛꯂꯨꯕꯗ ꯃꯐꯝ ꯑꯗꯨ ꯏꯆꯥꯏ ꯆꯥꯏꯅ ꯆꯧꯀꯤꯅꯆꯤꯡꯕ ꯇꯨꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯍꯥꯛ ꯈꯔ ꯆꯤꯡꯅꯔꯝꯃꯤ ꯇꯞꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯆꯪꯂꯛꯄꯗ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕ ꯀ꯭ꯌꯥꯡꯆꯣꯜꯅ ꯆꯣꯡꯊꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯐꯥꯔꯝꯃꯤ
ꯃꯊꯪꯒꯤ ꯁꯤꯟꯗ ꯀꯤꯝꯁꯣ ꯆꯤꯞꯖꯥꯡꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯝꯅꯤ꯫ ꯃꯍꯥꯛ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗꯗꯤ ꯀ꯭ꯔꯥꯏꯝ ꯁꯤꯟ ꯑꯣꯏꯅ ꯀꯣꯏꯁꯤꯟꯗꯨꯅ ꯄꯨꯂꯤꯁ ꯃꯌꯥꯝꯅ ꯉꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯗꯨꯅ ꯈꯥꯝꯕꯗ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯗꯨ ꯃꯍꯥꯛꯅ ꯐꯨꯒꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯊꯣꯡꯖꯤꯟ ꯀꯥꯟꯁꯤꯟꯗꯨꯅ ꯍꯦꯛ ꯆꯪꯁꯤꯟꯒꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯆꯤꯞ ꯑꯣ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯅꯪꯂ ꯀꯤꯝꯁꯣ ꯍꯥꯏꯔꯤꯕꯁꯦ ꯍꯥꯏꯔꯒ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯃꯆꯤꯟ ꯊꯤꯗꯨꯅ ꯃꯍꯥꯛꯅ ꯆꯩꯕ ꯑꯗꯨꯗ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯗꯨꯅ ꯆꯤꯐ ꯑꯣꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯐꯥꯔꯝꯃꯤ꯫ ꯀꯤꯝꯁꯣꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗ ꯏꯗ ꯅꯦꯠꯂꯨꯕ ꯈꯣꯡꯁꯤꯡꯒꯤ ꯃꯃꯤ ꯌꯥꯝꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯀꯥꯞꯃꯤꯟꯅꯕ ꯐꯣꯇꯣ ꯑꯗꯨ ꯀꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯝꯃꯤ꯫ ꯃꯗꯨ ꯈꯨꯟꯀꯠꯂꯒ ꯃꯍꯥꯛ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯍꯜ ꯑꯣꯏꯔꯕ ꯆꯤꯞꯖꯥꯡ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤ ꯖꯥꯡꯁꯨꯅ ꯍꯤꯡꯕ ꯁꯤꯕ ꯈꯪꯗꯅ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ꯫ ꯃꯗꯨ ꯈꯜꯂꯨꯕꯗ ꯃꯄꯤ ꯇꯥꯅ ꯀꯞꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯀ꯭ꯌꯥꯡꯆꯨꯜꯅ ꯆꯤꯞ ꯑꯣꯗ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯀꯤꯝꯁꯣꯕꯨ ꯐꯣꯟ ꯑꯗꯨ ꯄꯥꯏꯔꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯀꯤꯝꯁꯣꯅ ꯐꯣꯟ ꯄꯥꯏꯔꯨꯕꯗ ꯀ꯭ꯌꯥꯡꯆꯨꯜꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤ ꯖꯥꯡꯁꯨꯕꯨ ꯃꯍꯥꯛꯅ ꯃꯐꯤ ꯌꯥꯎꯗꯨꯅ ꯍꯨꯟꯇꯣꯛꯂꯝꯕ ꯖꯒꯥ ꯑꯗꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯅꯪ ꯀꯔꯝ ꯇꯧꯏ? ꯑꯩꯉꯣꯟꯗ ꯅꯪ ꯈꯠꯅꯕ ꯍꯧꯔꯝꯂꯣꯏꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯀꯅꯥꯅ ꯉꯝꯕꯒꯦ? ꯅꯪꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨꯗ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯀ꯭ꯌꯥꯡꯆꯨꯜꯅ ꯄꯨꯂꯤꯁꯇ ꯍꯥꯏꯈꯤꯕꯒꯨꯝꯅ ꯃꯍꯥꯛꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯗꯨ ꯂꯣꯏꯔꯦ ꯑꯗꯨꯅ ꯃꯍꯥꯛ ꯄꯨꯂꯤꯁꯇ ꯁꯔꯦꯟꯗꯔ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯀ꯭ꯌꯥꯡꯆꯨꯜꯅ ꯂꯝꯕꯤ ꯃꯌꯥꯏꯗ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯝꯃꯤ ꯑꯗꯨꯒ ꯆꯨꯔꯨꯞ ꯑꯃ ꯐꯩꯅ ꯆꯤꯡꯂꯒ ꯊꯥꯡ ꯁꯨꯔꯤ ꯑꯃ ꯄꯥꯏꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯃꯁꯥ ꯃꯎ ꯄꯨꯝꯕ ꯏꯅ ꯄꯨꯝꯆꯣꯠ ꯆꯣꯠꯇꯨꯅ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯃꯈꯨꯠꯇ ꯊꯥꯡ ꯁꯨꯔꯤ ꯑꯗꯨ ꯄꯥꯏꯅ ꯄꯥꯏꯅ ꯃꯈꯨꯠ ꯑꯅꯤꯃꯛ ꯊꯥꯡꯀꯠꯂꯗꯨꯅ ꯁꯔꯦꯟꯗꯔ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯂꯝꯕꯤ ꯃꯌꯥꯏ ꯑꯗꯨꯗ ꯂꯦꯞꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯌꯦꯡꯂꯤꯕ ꯀꯤꯝꯁꯣꯅ ꯃꯍꯥꯛꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯗꯨ ꯊꯣꯡ ꯍꯥꯡꯇꯣꯛꯂꯒ ꯃꯅꯤꯡ ꯍꯟꯖꯤꯟꯗꯨꯅ ꯊꯣꯡ ꯑꯗꯨ ꯐꯛꯂꯥꯡꯗ ꯊꯣꯡꯒꯥꯏꯔꯒ ꯊꯨꯗꯦꯛꯂꯝꯃꯤ ꯑꯗꯨꯒ ꯊꯣꯡ ꯌꯥꯎꯗ꯭ꯔꯕ ꯒꯥꯔꯤ ꯑꯗꯨ ꯀ꯭ꯌꯥꯡꯆꯨꯜ ꯇꯝꯅ ꯀꯟꯅ ꯊꯧꯖꯤꯜꯂꯛꯇꯨꯅ ꯀ꯭ꯌꯥꯡꯆꯨꯜꯕꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯆꯤꯡꯁꯤꯟꯗꯨꯅ ꯐꯥꯔꯒ ꯄꯨꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯀ꯭ꯌꯥꯡꯆꯨꯜ ꯃꯍꯥꯛꯀꯤ ꯃꯤ ꯍꯥꯠꯐꯝ ꯑꯣꯏꯔꯤꯕ ꯃꯌꯨꯝ ꯑꯗꯨꯗ ꯀꯤꯝꯁꯣꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯃꯉꯛꯁꯝ ꯑꯗꯨ ꯃꯥꯒꯤ ꯁꯤꯡꯖꯪ ꯑꯆꯧꯕ ꯑꯗꯨ ꯇꯥꯔꯛꯄ ꯃꯗꯨꯗ ꯈꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯃꯥꯡꯗꯅ ꯀꯤꯝꯁꯣꯅ ꯆꯧꯀꯤ ꯑꯃꯗ ꯆꯨꯔꯨꯞ ꯑꯃ ꯊꯛꯇꯨꯅ ꯐꯝꯂꯤ꯫ ꯆꯨꯝꯃꯦ ꯅꯪꯅ ꯍꯥꯏꯕ, ꯑꯩꯅ ꯅꯪꯕꯨ ꯍꯟꯊꯅ ꯈꯜꯂꯨꯔꯦ ꯑꯗꯨꯒ ꯅꯪꯕꯨ ꯊꯥꯗꯣꯛꯂꯨꯕꯁꯦ ꯑꯩꯒꯤ ꯑꯆꯧꯕ ꯑꯁꯣꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯒꯤꯗꯤ ꯑꯩ ꯑꯁꯣꯏꯕ ꯑꯁꯤ ꯊꯝꯂꯔꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯑꯁꯣꯏꯕ ꯑꯗꯨ ꯃꯃꯤꯠꯇ ꯅꯣꯏꯁꯤꯟꯗꯨꯅ ꯃꯨꯊꯠꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯆꯩꯅꯥ ꯀ꯭ꯌꯥꯡꯆꯨꯜꯅ ꯂꯥꯎꯗꯨꯅ ꯈꯥꯡꯂꯤ꯫ ꯑꯅꯥꯕꯒꯤ ꯆꯩꯅꯥ ꯑꯗꯨ ꯈꯥꯡꯅ ꯈꯥꯡꯅ ꯀ꯭ꯌꯥꯡꯆꯨꯜꯅ ꯃꯍꯥꯛꯄꯨ ꯍꯧꯖꯤꯛꯃꯛ ꯍꯥꯠꯂꯣ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯀꯤꯝꯁꯣꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯌꯣꯠꯆꯩ ꯃꯆꯤꯟ ꯇꯨꯝꯕ ꯑꯗꯨꯅ ꯃꯈ꯭ꯌꯥꯠꯇ ꯊꯤꯟꯖꯤꯜꯂꯝꯃꯤ꯫ ꯈꯖꯥꯏ ꯅꯥꯝꯃꯗꯤ ꯊꯤꯟꯖꯤꯜꯂꯛꯄ ꯑꯗꯨꯅ ꯑꯇꯣꯞꯄ ꯈꯖꯥꯏ ꯌꯧꯅ ꯐꯥꯎꯗꯣꯛꯂꯝꯃꯤ꯫ ꯍꯥꯠꯈꯤꯔꯣꯏ, ꯅꯪꯕꯨ ꯍꯧꯖꯤꯛꯃꯛ ꯍꯥꯠꯈꯤꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯕꯨ ꯂꯥꯏꯅ ꯍꯥꯠꯀꯗꯕ ꯑꯣꯏꯔꯝꯃꯕꯗꯤ ꯅꯍꯥꯟꯅ ꯍꯥꯠꯇꯣꯛꯂꯝꯕ ꯌꯥꯔꯦ꯫ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯕ, ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯅꯥꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯂꯥꯎꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯀꯅꯤ꯫ ꯃꯗꯨ ꯈꯛꯇꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯗꯨꯗ ꯀ꯭ꯌꯥꯡꯆꯨꯜ ꯑꯗꯨ ꯃꯍꯥꯛꯄꯨ ꯍꯥꯠꯄꯤꯒꯅꯨ, ꯃꯍꯥꯛꯄꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯒ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯀꯤꯝꯁꯣꯅ ꯅꯪꯕꯨ ꯀꯤꯔꯕ꯭ꯔꯥ? ꯅꯪꯅ ꯇꯧꯈꯤꯕ ꯄꯥꯞꯁꯤꯡ ꯑꯗꯨ ꯅꯍꯥꯛ ꯅꯁꯥ ꯈꯪꯖꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯨꯕꯗ ꯍꯧꯖꯤꯛ ꯀ꯭ꯌꯥꯡꯆꯨꯜ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯁꯛꯐꯝꯗꯨꯗ ꯍꯧꯒꯠꯇꯨꯅ ꯋꯥꯊꯤ ꯇꯧꯗꯨꯅ ꯂꯩꯔꯒꯅꯨ, ꯅꯪꯗꯤ ꯍꯥꯟꯅꯅ ꯃꯥꯏꯊꯤꯔꯕꯅꯤ꯫ ꯑꯩꯗꯤ ꯑꯅꯥꯕ ꯀꯩꯅꯣ ꯈꯪꯕ ꯃꯤ ꯅꯠꯇꯦ ꯑꯗꯨꯒ ꯑꯀꯤꯕꯁꯤ ꯑꯩꯅ ꯑꯃꯨꯛꯐꯥꯎꯕ ꯊꯦꯡꯅꯔꯛꯇ꯭ꯔꯤ꯫ ꯑꯗꯨꯒ ꯅꯪꯅ ꯏꯐꯝꯗꯒꯤ ꯀꯔꯤꯁꯨ ꯐꯪꯒꯗꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯤꯝꯁꯣꯅꯗꯤ ꯀ꯭ꯌꯥꯡꯆꯨꯜꯕꯨ ꯀꯞꯅ ꯂꯥꯎꯅ ꯑꯋꯥꯕ ꯈꯥꯡꯍꯜꯂꯕ ꯃꯇꯨꯡꯗ ꯍꯥꯠꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯀ꯭ꯌꯥꯡꯆꯨꯜꯒꯤ ꯁꯛꯐꯝꯗꯗꯤ ꯑꯀꯤꯕ ꯑꯗꯨꯒ ꯑꯅꯥꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯍꯥꯠꯅꯤꯡꯂꯒ ꯍꯥꯠꯆꯧ, ꯀꯔꯤꯁꯨ ꯀꯤꯕꯤꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯅꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯤꯝꯁꯣꯅ ꯅꯪꯗꯤ ꯁꯤꯔꯕ ꯃꯇꯨꯡꯗꯁꯨ ꯑꯋꯥꯕ ꯑꯗꯨꯃꯛ ꯐꯪꯕ ꯑꯣꯏꯌꯨ ꯍꯥꯏꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯀꯤꯝꯁꯣꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯀ꯭ꯌꯥꯡꯆꯨꯜꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯀꯤ GPS ꯇ꯭ꯔꯦꯀꯔ ꯑꯗꯨ ꯊꯅꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯉꯛꯁꯝ ꯃꯊꯛꯇ ꯂꯩꯔꯤꯕ ꯑꯆꯧꯕ ꯊꯥꯡ ꯑꯗꯨ ꯊꯧꯔꯤ ꯑꯃꯅ ꯀꯤꯁꯤꯟꯗꯨꯅ ꯊꯣꯡꯗ ꯍꯨꯛꯆꯤꯜꯂꯝꯃꯤ ꯑꯗꯨꯒ ꯊꯧꯔꯤ ꯑꯗꯨꯒꯤ ꯑꯇꯣꯞꯄ ꯃꯆꯤꯟ ꯑꯗꯨꯅ ꯀ꯭ꯌꯥꯡꯆꯨꯜꯒꯤ ꯃꯌꯥꯗ ꯆꯤꯛꯍꯜꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯊꯧꯔꯤ ꯑꯁꯤ ꯍꯦꯛ ꯅꯥꯟꯊꯣꯛꯈꯤꯕꯗ ꯃꯍꯥꯛꯀꯤ ꯉꯛꯁꯝ ꯃꯊꯛꯇ ꯂꯩꯔꯤꯕ ꯑꯆꯧꯕ ꯊꯥꯡ ꯑꯁꯤ ꯇꯥꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯉꯛꯁꯝ ꯑꯁꯤ ꯀꯛꯇꯨꯅ ꯍꯥꯠꯅꯅꯕ ꯁꯤꯜꯂꯝꯕꯅꯤ꯫ ꯀꯤꯝꯁꯣꯅ ꯃꯅꯥꯀꯣꯡꯗ ꯏꯌꯥꯔꯄꯤꯁ ꯑꯗꯨ ꯍꯥꯞꯆꯤꯜꯂꯒ ꯊꯣꯛꯂꯛꯄꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯀ꯭ꯌꯥꯡꯆꯨꯜꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯦꯡꯕꯒꯤꯗꯤ ꯀ꯭ꯌꯥꯡꯆꯨꯜꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯀꯤꯝꯁꯣꯅ ꯀꯧꯕꯅꯤ꯫ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯄꯥꯕꯨ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯃꯃꯥ ꯃꯄꯥ ꯑꯅꯤꯅꯁꯨ ꯃꯅꯨꯡꯗ ꯀꯩꯗꯧꯔꯤꯕꯒꯦ, ꯊꯣꯡ ꯍꯥꯡꯇꯣꯛꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯅꯨꯡꯗꯒꯤ ꯀ꯭ꯌꯥꯡꯆꯨꯜꯅ ꯊꯣꯡ ꯍꯥꯡꯇꯣꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯃꯤ꯫ ꯃꯌꯥꯗ ꯊꯧꯔꯤ ꯆꯤꯛꯂꯒ ꯂꯥꯎꯕ ꯑꯗꯨꯗ ꯃꯄꯥꯟꯗꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯁꯨꯡ ꯃꯆꯥꯅ ꯁꯦꯡꯅ ꯇꯥꯕ ꯐꯪꯂꯝꯗꯦ ꯑꯗꯨꯅ ꯃꯈꯣꯏꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯅꯕ ꯆꯤꯡꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯀ꯭ꯌꯥꯡꯆꯨꯜ ꯃꯍꯥꯛ ꯁꯤꯒꯗꯧꯔꯦ ꯍꯥꯏꯕ ꯈꯪꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯀꯤꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯃꯤ꯫ ꯃꯃꯥꯡꯗ ꯀꯤꯝꯁꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯐꯨꯈ꯭ꯔꯕꯁꯨ, ꯆꯩꯅꯥ ꯀꯌꯥ ꯐꯪꯈ꯭ꯔꯕꯁꯨ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯈꯤꯗꯕ ꯀ꯭ꯌꯥꯡꯆꯨꯜ ꯑꯗꯨ ꯍꯧꯖꯤꯛ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯀꯤꯕ ꯑꯃꯁꯨꯡ ꯁꯤꯅꯤꯡꯗꯕ ꯐꯥꯎꯔꯝꯃꯤ꯫
ꯃꯍꯥꯛꯀꯤ ꯃꯆꯤꯟꯅ ꯊꯧꯔꯤ ꯑꯗꯨ ꯀꯟꯅ ꯆꯤꯛꯇꯨꯅ ꯌꯥꯟꯗꯔꯕꯁꯨ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯔꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯉꯛꯁꯝ ꯃꯊꯛꯇ ꯂꯩꯔꯤꯕ ꯑꯆꯧꯕ ꯊꯥꯡ ꯑꯗꯨ ꯇꯥꯔꯛꯇꯨꯅ ꯉꯛꯁꯝ ꯑꯗꯨ ꯀꯛꯂꯝꯃꯤ ꯑꯗꯨꯒ ꯑꯀꯛꯄ ꯃꯀꯣꯛ ꯑꯗꯨ ꯃꯃꯥ ꯃꯄꯥ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯥꯡꯗ ꯀꯣꯔꯣꯡ ꯀꯣꯔꯣꯡ ꯑꯣꯟꯊꯔꯛꯂꯝꯃꯤ꯫ ꯃꯁꯤꯅ kim-sooꯒꯤ ꯔꯤꯚꯦꯟꯖ ꯂꯃꯟ ꯈꯨꯝꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯨꯝꯂꯤꯕ ꯂꯃꯟ ꯑꯁꯤꯕꯨ ꯃꯇꯤꯛ ꯆꯥꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤꯗꯤ ꯍꯪꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯍꯪ ꯑꯃꯗꯤ ꯑꯣꯏꯔꯤ꯫ ꯀ꯭ꯌꯥꯡ-ꯆꯨꯜꯕꯨ ꯃꯍꯥꯛꯅ ꯍꯥꯠꯂꯕꯁꯨ ꯃꯍꯥꯛꯀꯤ ꯁꯤꯔꯦꯝꯗꯥꯏ ꯃꯤꯀꯨꯞꯇ ꯑꯀꯤꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯍꯟꯕ ꯉꯝꯂꯕꯁꯨ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯀ꯭ꯌꯥꯡ-ꯆꯨꯜꯗ kim-soo ꯃꯥꯏꯊꯤꯔꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯖꯗꯕ ꯊꯋꯥꯏ ꯀꯌꯥ ꯃꯍꯥꯛꯅ ꯀꯟꯕ ꯉꯝꯍꯧꯗꯕ ꯑꯗꯨꯒꯤꯗꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇ ꯀ꯭ꯌꯥꯡ-ꯆꯨꯜꯅ ꯂꯥꯎꯕ ꯑꯗꯨ ꯇꯥꯔꯕꯁꯨ ꯃꯍꯥꯛꯁꯨ ꯂꯝꯕꯤꯗ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎ ꯂꯥꯎꯗꯨꯅ ꯐꯤꯂꯝ ꯑꯁꯤ ꯂꯣꯏꯁꯤꯜꯂꯤ꯫ ꯐꯠꯇꯕ ꯃꯤꯒꯤꯗꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯑꯗꯨꯒ ꯂꯃꯟ ꯈꯨꯝꯕ ꯍꯥꯏꯕꯁꯤꯁꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯃꯆꯥꯛ ꯑꯣꯏ ꯍꯥꯏꯕꯗꯨ ꯎꯠꯂꯤꯕ ꯐꯤꯂꯝꯅꯤ꯫ ꯉꯁꯤ ꯑꯣꯏꯅꯗꯤ ꯍꯌꯨꯝ ꯁꯤꯗꯕ ꯍꯥꯏꯕ ꯃꯤꯡꯈꯩ ꯑꯁꯤ ꯁꯣꯟꯖꯔꯒ ꯐꯤꯂꯝ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ꯫